ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ 955 ꯊꯥꯔꯣꯟꯒꯤ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟꯗꯅꯤ ꯃꯐꯝꯁꯤꯗ ꯚꯣꯠ ꯊꯥꯗꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯀ꯭ꯌꯨ ꯂꯦꯞꯄꯤꯔꯤꯕ ꯑꯃꯗꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯩꯈꯣꯏ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯀꯔꯤ ꯃꯣꯠ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯀꯦꯟꯗꯤꯗꯦꯠꯁꯦ ꯚꯣꯇꯔꯁꯤꯡꯁꯦ ꯄꯩꯁꯥ ꯄꯤꯔꯒ ꯑꯌꯥꯝꯕꯅ ꯊꯥꯗꯩꯅ ꯈꯟꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯀꯦꯟꯗꯤꯗꯦꯠꯇ ꯈꯜꯂꯒ ꯕꯥꯏ ꯐꯣꯔꯁ ꯑꯣꯔ ꯕꯥꯏ ꯃꯅꯤ ꯄꯥꯋꯔꯅ ꯅꯠꯇꯕꯤꯗ ꯊꯥꯗꯩꯅ ꯈꯟꯕꯤꯕ꯭ꯔꯥ ꯑꯇꯣꯞꯄꯗꯗꯤ ꯈꯪꯗꯦꯀꯣ ꯑꯩꯈꯣꯏꯒꯤꯗꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯗꯤ ꯌꯥꯎꯗꯦ ꯏꯁꯥꯅ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯁꯨꯝ ꯊꯥꯗꯒꯦ ꯈꯟ ꯏꯁꯥꯅ ꯑꯄꯥꯝꯕ ꯀꯦꯟꯗꯤꯗꯦꯠꯇ ꯊꯥꯗꯩꯅ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯒꯤ ꯃꯤꯡꯅ ꯔꯤꯡꯖꯧ ꯀꯧꯋꯦ ꯏꯆꯦꯁꯦ ꯍꯟꯗꯛ ꯉꯁꯤꯒꯤ ꯏꯂꯦꯛꯁꯟꯁꯤꯗ ꯊꯥꯗꯗꯣꯏꯁꯦ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯗ ꯊꯥꯗꯗꯣꯏꯅꯣ ꯏꯁꯨꯗ ꯕꯦꯁ ꯇꯧꯔ ꯊꯥꯗꯗꯣꯏꯔꯥ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯗ ꯕꯦꯁ ꯇꯧꯗꯣꯏꯔꯥ ꯀꯦꯟꯗꯤꯗꯦꯠ ꯃꯁꯥꯗ ꯕꯦꯁ ꯇꯧꯗꯣꯏꯔꯥ ꯑꯩꯗꯤ ꯏꯁꯨꯗ ꯕꯦꯁ ꯇꯧꯒꯅꯤ ꯍꯟꯗꯛꯀꯤ ꯏꯂꯦꯛꯁꯟꯁꯤꯗ ꯊꯣꯛꯂꯛꯏꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯁꯦ ꯀꯟꯇꯦꯁ ꯇꯧꯔꯤꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯁꯦ ꯃꯇꯤꯛ ꯆꯥꯕ ꯌꯥꯎꯔꯦꯅ ꯈꯜꯂꯕ꯭ꯔꯥ ꯏꯁꯥꯒꯤ ꯃꯣꯠꯇ ꯍꯣꯏ ꯃꯇꯤꯛ ꯆꯥꯕ ꯌꯥꯎꯋꯦ ꯃꯇꯤꯛ ꯆꯥꯕ ꯌꯥꯝ ꯌꯥꯎꯋꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯍꯌꯦꯡ ꯃꯇꯤꯛ ꯆꯥꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯅ ꯀꯔꯤꯒꯨꯝꯕ ꯀꯥ ꯇꯥꯔꯒꯗꯤ ꯆꯦꯍꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯑꯗꯒꯤ ꯀꯣꯟꯁꯇꯤꯇꯨꯌꯦꯟꯁꯤꯒꯤꯅ ꯀꯔꯤ ꯇꯧꯍꯟꯅꯤꯡꯉꯤ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯁꯤ ꯊꯥꯡꯃꯩꯕꯟꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯥꯔꯣꯟ ꯚꯤꯂꯦꯖ ꯍꯥꯏꯕꯁꯤ ꯌꯥꯝ ꯄꯤꯛꯄ ꯚꯤꯂꯦꯖꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯊꯥꯔꯣꯟ ꯚꯤꯂꯦꯖ ꯑꯄꯤꯛꯄꯗ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗꯤꯗꯦꯠꯗꯨꯅ ꯃꯁꯥꯃꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗ ꯌꯧꯕꯤꯔꯛꯑꯦꯕ ꯌꯧꯕꯤꯔꯛꯄꯅꯤꯅ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯑꯐꯕ ꯑꯃ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯊꯥꯖꯕ ꯂꯩ ꯑꯩꯈꯣꯏ ꯊꯥꯔꯣꯟ ꯈꯨꯟꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯇꯤꯟꯁꯤꯠ ꯔꯣꯗꯇ ꯂꯩꯕ ꯑꯋꯥꯡ ꯀꯣꯡꯄꯥꯜ ꯖꯨꯅꯤꯌꯔ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯅꯝꯕꯔ 3/30 ꯅꯤꯡꯊꯧꯕꯣꯡꯗꯅꯤ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯚꯣꯠ ꯊꯥꯗꯒꯅꯤ ꯍꯥꯏꯅ ꯀ꯭ꯌꯨ ꯂꯦꯞꯄꯤꯔꯤꯕꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯀꯣꯏꯁꯟ ꯍꯪꯖꯔꯒ ꯋꯥꯍꯪ ꯍꯪꯖꯔꯒ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯀꯔꯤ ꯃꯣꯠ ꯂꯩꯒꯦ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ ꯚꯣꯠ ꯊꯥꯗꯕꯤꯗꯣꯏꯔꯣ ꯑꯧ ꯆꯥꯛꯇꯤ ꯆꯥꯔꯛꯑꯕꯣ ꯆꯥꯔꯛꯑꯦ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦ ꯕꯤꯂꯥꯁꯤꯅꯤ ꯀꯧꯏ ꯉꯁꯤꯒꯤ ꯚꯣꯠꯁꯦ ꯑꯩꯈꯣꯏ ꯊꯥꯗꯔ ꯃꯇꯨꯡꯗ ꯀꯔꯝꯕ ꯄꯥꯔꯇꯤꯁꯤꯅ ꯁꯔꯀꯥꯔ ꯄꯥꯏꯍꯟꯅꯤꯡꯒꯦ ꯄꯥꯔꯇꯤꯒꯤꯗꯤ ꯀꯌꯥ ꯈꯪꯗ꯭ꯔꯦ ꯑꯩ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯊꯥꯗꯔꯅꯤ ꯑꯄꯥꯝꯕꯗꯤ ꯈꯜꯂꯕꯣ ꯈꯜꯂꯦ ꯑꯄꯥꯝꯕꯁꯦ ꯈꯜꯂ ꯃꯇꯨꯡꯗ ꯍꯌꯦꯡ ꯚꯣꯠꯁꯦ ꯀꯥ ꯇꯥꯔꯒꯗꯤ ꯂꯝꯗꯝ ꯁꯣꯝꯒꯤ ꯑꯣꯏꯕ ꯀꯔꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯄꯥꯏꯈꯠꯍꯟꯅꯤꯡꯒꯦ ꯁꯨꯝ ꯍꯧꯖꯤꯛꯀꯥꯟꯗꯤ ꯏꯔꯥꯡ ꯌꯥꯝ ꯂꯩꯗꯅ ꯑꯗꯣ ꯏꯔꯥꯡꯒꯨꯝꯕꯁꯦ ꯈꯔ ꯅꯦꯝꯊꯅꯕꯒꯤ ꯈꯣꯠꯅꯕꯒꯤ ꯇꯧꯍꯟꯅꯤꯡꯉꯦ ꯃꯩ ꯏꯁꯤꯡꯒꯗꯤ ꯑꯗꯨꯝ ꯌꯥꯔꯕ꯭ꯔꯣ ꯌꯥꯔꯤ ꯏꯁꯤꯡꯗꯤ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯏꯁꯤꯡꯁꯤ ꯌꯥꯗ꯭ꯔꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯌꯥꯗ꯭ꯔꯤꯁꯦ ꯄꯨꯔꯥ ꯌꯥꯗ꯭ꯔꯦ ꯏꯁꯤꯡꯒꯤꯗꯤ ꯌꯥꯝ ꯋꯥꯔꯦ ꯍꯟꯗꯛꯀꯤ ꯚꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯨꯗ ꯕꯦꯁ ꯇꯧꯕ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯗ ꯊꯥꯖꯕ ꯊꯝꯃꯒ ꯅꯠꯇ꯭ꯔꯒ ꯀꯦꯟꯗꯤꯗꯦꯠ ꯃꯁꯥꯗ ꯊꯥꯖꯕ ꯊꯝꯃꯒ ꯊꯥꯗꯅꯕꯅ ꯑꯌꯥꯝꯕ ꯑꯣꯏꯅ ꯈꯟꯕ꯭ꯔꯣ ꯏꯁꯨꯗ ꯊꯝꯅꯤꯡꯕꯒꯤ ꯗꯔꯀꯥꯔꯗꯤ ꯂꯩꯇꯦ ꯏꯁꯨꯗꯤ ꯑꯗꯨꯝ ꯊꯣꯛꯑ ꯂꯩꯔꯦꯕ ꯑꯗꯨ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯂꯩꯇꯦ ꯍꯥꯟꯅꯗꯒꯤ ꯍꯧꯅꯁꯨ ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯗ ꯇꯧꯔꯤꯔꯥ ꯀꯦꯟꯗꯤꯗꯦꯠ ꯃꯁꯥꯗ ꯇꯧꯔꯤꯔꯥ ꯀꯦꯟꯗꯤꯗꯦꯠ ꯃꯁꯥꯗ ꯑꯣꯏꯅ ꯇꯧꯔꯦ ꯑꯩꯗꯤ ꯀꯦꯟꯗꯤꯗꯦꯠ ꯃꯁꯥꯗ ꯑꯣꯏꯅ ꯇꯧꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯗꯤ ꯕꯃꯥ ꯀꯧꯋꯦ ꯑꯁ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯐꯖꯅ ꯏꯔꯦꯟꯖꯅꯀꯣ ꯄꯣꯠꯁꯦ ꯏꯔꯦꯟꯖꯅ ꯊꯥꯗꯔꯒ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯅ ꯑꯗꯨꯝ ꯊꯕꯛꯁꯦ ꯇꯧꯕꯤꯔꯛꯑꯣꯅ ꯍꯥꯏꯖꯅꯤꯡꯉꯦꯕꯀꯣ ꯑꯗꯨꯅ ꯈꯪꯗꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯏꯁꯇꯦꯠꯁꯤꯗꯒꯤ ꯑꯣꯏꯅꯗꯤ ꯀꯔꯝꯕ ꯄꯥꯔꯇꯤꯁꯦ ꯁꯦꯟꯇꯔꯗ ꯊꯥꯅꯤꯡꯒꯦ ꯅꯍꯥꯟꯉꯩ ꯇꯧꯔꯛꯄꯒꯗꯤ ꯃꯥꯟꯅꯗ꯭ꯔꯦꯗꯅꯀꯣ ꯆꯠꯊꯣꯛꯈꯤꯕ ꯅꯨꯄꯥ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯑꯃ ꯂꯩꯗꯅꯀꯣ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯋꯦꯕ ꯃꯊꯨꯡ ꯃꯔꯥꯡ ꯍꯧꯋꯤꯗꯅ ꯆꯤꯡ ꯃꯥꯟꯗ ꯈꯪꯗꯦ ꯑꯃꯈꯛꯇ ꯈꯪꯗꯦ ꯏꯔꯥꯡꯁꯦ ꯑꯗꯨꯝ ꯇꯧꯋꯦꯕ ꯑꯗꯣ ꯁꯤ ꯀꯩꯅꯣ ꯇꯧꯔꯛꯄꯗ ꯆꯍꯤ 2 ꯄꯥꯜꯂꯛꯄꯁꯤꯗꯗꯤ ꯀꯩꯃꯧꯗꯤ ꯇꯧꯗ꯭ꯔꯦ ꯍꯟꯗꯛꯇꯤ ꯃꯃꯥꯡ ꯆꯍꯤꯗꯒꯤꯗꯤ ꯍꯥꯏꯔꯨꯔꯒꯗꯤ MPꯒꯤꯗꯗꯤ ꯍꯟꯗꯛꯁꯤꯅ ꯌꯥꯝ ꯐꯖꯅ ꯊꯥꯗꯩꯌꯦꯅ ꯈꯜꯂꯦ ꯑꯗꯣ ꯍꯣꯏ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟ ꯏꯁꯇꯦꯠꯀꯤꯗꯨꯒꯕꯨꯗꯤ ꯌꯦꯡꯅꯔꯨꯔꯒꯕꯨꯗꯤ ꯌꯥꯝ ꯈꯦꯠꯅꯕꯀꯣ ꯑꯗꯣ ꯑꯇꯩ चहीꯗ ꯇꯧꯈꯤꯕꯒ ꯍꯥꯏꯔꯣꯗꯤ MP इलेक्शनꯒꯤꯗꯤ ꯍꯟꯗꯛꯀꯤꯁꯤꯅ ꯌꯥꯝ ꯐꯖꯅ ꯊꯥꯗꯅꯩꯌꯦꯅ ꯈꯜꯂꯦ ꯚꯣꯠ ꯊꯥꯗꯕ ꯂꯥꯛꯄ ꯃꯥꯜꯂꯦ ꯃꯥꯡꯗ ꯂꯥꯛꯏꯁꯤꯡꯁꯦ ꯑꯃꯨꯛ ꯍꯪꯖꯒꯦ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯣ ꯅꯅꯥꯎ ꯀꯧꯖꯩ ꯚꯣꯠ ꯊꯥꯗꯕ ꯂꯥꯛꯏꯕ ꯃꯥꯜꯂꯦ ꯚꯣꯠ ꯊꯥꯗꯕ ꯂꯥꯛꯆꯕꯅꯤ ꯏꯁꯥꯒꯤ ꯀꯦꯟꯗꯤꯗꯦꯠꯁꯦ ꯀꯔꯝꯕ ꯈꯟꯕꯤꯕ ꯂꯩꯔꯕ꯭ꯔꯣ ꯆꯞꯌꯨꯡꯅ ꯈꯟꯖꯕꯕꯨꯗꯤ ꯂꯩꯖꯔꯦ ꯑꯗꯣ ꯍꯥꯏꯗꯣꯛꯄꯗꯤ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯕꯤꯔꯛꯀꯦ ꯏꯟꯖꯥꯡꯁꯦ ꯑꯩ ꯆꯥꯛꯃꯨꯛꯇꯤ ꯆꯥꯖꯔꯛꯇ꯭ꯔꯤ ꯆꯥꯛ ꯆꯥꯗꯕꯤꯗ ꯚꯣꯠ ꯍꯥꯟꯅ ꯊꯥꯗꯔꯨꯒꯦꯅ ꯂꯥꯛꯏꯔꯣ ꯚꯣꯠ ꯍꯥꯟꯅ ꯊꯥꯗꯖꯧꯔꯒꯦꯅ ꯂꯥꯛꯆꯔꯕ ꯍꯟꯗꯛꯀꯤ ꯚꯣꯠꯁꯦ ꯀꯥꯕ ꯇꯥꯔꯒꯗꯤꯀꯣ ꯅꯍꯥ ꯑꯃ ꯑꯣꯏꯅ ꯂꯝꯗꯝꯁꯤꯒꯤ ꯅꯍꯥꯁꯤꯡꯗ ꯌꯥꯏꯐ ꯊꯧꯔꯥꯡꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦ ꯅꯍꯥꯁꯤꯡꯒꯤꯗꯃꯛꯇ ꯀꯩ ꯇꯧꯍꯟꯅꯤꯡꯉꯤ ꯇꯧꯍꯟꯅꯤꯡꯕꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯑꯑꯣꯟꯕ ꯑꯃꯗꯤ ꯄꯨꯔꯛꯆꯍꯟꯅꯤꯡꯉꯦ ꯑꯗꯣ ꯌꯥꯝ ꯍꯦꯟꯅꯗꯤ ꯍꯥꯏꯖꯔꯔꯣꯏ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ 22 ꯂꯪꯊꯕꯥꯜꯒꯤ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯅꯝꯕꯔ 20/27 ꯂꯤꯂꯣꯡ ꯆꯥꯖꯤꯡ ꯄꯣꯂꯤꯡ ꯑꯦꯔꯤꯌꯥ ꯂꯤꯂꯣꯡ ꯆꯥꯖꯤꯡ ꯃꯃꯥꯡ ꯂꯩꯀꯥꯏ ꯏꯁꯇꯔꯟ ꯄꯣꯔꯁꯟꯅꯤ ꯃꯐꯝ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯑꯅꯤꯅꯤ ꯁꯤꯗ ꯂꯩꯔꯤꯁꯤ ꯑꯃꯅ ꯂꯤꯂꯣꯡ ꯆꯥꯖꯤꯡ ꯃꯃꯥꯡ ꯂꯩꯀꯥꯏ ꯏꯁꯇꯔꯟ ꯄꯣꯔꯁꯟ ꯑꯃꯅ ꯂꯤꯂꯣꯡ ꯆꯥꯖꯤꯡ ꯃꯃꯥꯡ ꯂꯩꯀꯥꯏ ꯋꯦꯁꯇꯔꯟ ꯄꯣꯔꯁꯟꯅꯤ ꯑꯍꯥꯟꯕꯒꯤ ꯏꯁꯇꯔꯟ ꯄꯣꯔꯁꯟꯒꯤꯁꯤꯗ ꯍꯥꯟꯅ ꯆꯪꯉꯒ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯚꯣꯠ ꯊꯥꯗꯒꯅꯤꯅ ꯀ꯭ꯌꯨ ꯂꯦꯞꯄꯤꯁꯤꯡꯁꯤꯒ ꯑꯃꯨꯛ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ ꯁꯣꯔꯣꯒꯥꯏꯕꯝ ꯄ꯭ꯔꯦꯃꯤꯇꯥ ꯚꯣꯠ ꯊꯥꯗꯗ꯭ꯔꯤꯀꯣ ꯊꯥꯗꯅꯕ ꯀ꯭ꯌꯨ ꯂꯦꯞꯄꯤꯅꯤꯀꯣ ꯈꯟꯗꯤ ꯈꯜꯂꯕ꯭ꯔꯣ ꯁꯤꯗ ꯊꯥꯗꯒꯦꯅ ꯏꯁꯥꯅ ꯈꯟꯖꯔꯦ ꯑꯗꯣ ꯍꯥꯏꯗꯣꯛꯄꯗꯤ ꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯈꯜꯂꯦꯕꯀꯣ ꯈꯜꯂꯤꯁꯦ ꯂꯝꯗꯝꯁꯤꯒꯤ ꯑꯣꯏꯕ ꯏꯁꯨꯗ ꯈꯜꯂꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯔꯤꯕ ꯀꯦꯟꯗꯤꯗꯦꯠ ꯃꯁꯥꯗꯨꯗ ꯌꯦꯡꯉ ꯈꯜꯂꯤꯔꯥ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯗ ꯌꯦꯡꯉ ꯈꯜꯂꯤꯔꯣ
ꯀꯦꯟꯗꯤꯗꯦꯠ ꯃꯁꯥꯗ ꯌꯦꯡꯉ ꯈꯜꯂꯦ ꯍꯥꯏꯇꯥꯔꯦ. ꯀꯦꯟꯗꯤꯗꯦꯠ ꯃꯁꯥꯗ ꯌꯦꯡꯉꯒ ꯀꯦꯟꯗꯤꯗꯦꯠ ꯃꯁꯥꯁꯤꯅ ꯍꯌꯦꯡ ꯕꯣꯠꯁꯦ ꯀꯥꯔꯀꯥꯟꯗ ꯊꯕꯛꯁꯦ ꯐꯖꯅ ꯇꯧꯔꯛꯀꯅꯤꯅ ꯈꯟꯕꯤꯕ꯭ꯔꯣ? ꯈꯜꯂꯦ. ꯈꯜꯂꯦ. ꯅꯍꯥ ꯑꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ, ꯅꯍꯥꯁꯤꯡꯒꯤ ꯀꯔꯤ ꯇꯧꯍꯟꯅꯤꯡꯉꯤ? ꯁꯨꯝ ꯆꯥꯎꯈꯠꯊꯧꯔꯥꯡ ꯍꯥꯏꯗꯤ ꯂꯩꯕ ꯃꯌꯥꯝꯁꯤꯒꯤ ꯁꯦꯝꯒꯠ ꯁꯥꯒꯠꯅꯕ ꯑꯗꯒꯤ ꯂꯩꯕ ꯑꯗꯒꯤ ꯁꯥꯇ꯭ꯔ ꯁꯪꯁꯊꯥꯟ ꯃꯌꯥꯝꯗ ꯍꯥꯏꯗꯤ ꯁꯞꯄꯣꯔꯠ ꯄꯤꯕꯤꯕ ꯑꯗꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯄꯤꯖꯅꯤꯡꯉꯤ. ꯂꯩꯀꯥꯏꯗ ꯕꯣꯠ ꯈꯣꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ, ꯊꯥꯕꯜ ꯆꯣꯡꯕ, ꯂꯤꯂꯥ ꯁꯤꯟꯕ ꯈꯣꯠꯄꯒꯗꯤ ꯇꯧꯕ ꯌꯥꯎꯕ꯭ꯔꯣ ꯁꯣꯝ ꯂꯩꯀꯥꯏꯒꯤꯗ? ꯌꯥꯎꯗꯦ. ꯍꯟꯗꯛꯇꯤ ꯌꯥꯎꯗꯦꯕꯀꯣ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ. ꯑꯩꯕꯒꯤ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ. ꯁꯨꯅꯤꯕꯂꯥ. ꯕꯣꯠꯁꯦ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯑꯄꯥꯝꯕꯗꯤ ꯈꯜꯂꯝꯒꯗꯧ ꯃꯥꯜꯂꯦꯀꯣ. ꯊꯥꯗꯒꯗꯣꯏꯁꯦ पार्टी खलमनी कैंडिडेट लेरमनी होरें अपाम थादबीरो हंजनी से अखोई लमदमसिदा हाइतारे थादोइब कैंडिडेट से हयेंग पार्लियामेंट लेदोनी सम सम सेंटर करम पार्टी लुसिंग सरकार गदी लेहनिंगी लेबाक से करी हाइता कोई अफब करी अवा अना जो पिक थलीदना सिगी सुमाइना सेंबिरकदबा खोपिरकदबा दगी लेबाक से फजन निंगबा दगी सेमगदबा मीजिदा बोट से पीनिंगेबा मिंगम दाबियो सोनिया बोट थादा बला लाइव नत्रो इसागी थादा गदबा कैंडिडेट खलमने खले बोट की हंदक की कैंपेन से कमाई तौगे इसाना उबदा लेकायदा खुलेकायदा अखोइगिदी अखोइ लेकायगिदी कल्ले खरा दम कैंपेन गुम्बा कके दम येंगबदि नुंगाइरे इसागी बोट थादगेन खलीजे मसी कर्म वखलोंदा थादगेन खले अखोइगी आइना ख्वाइ मरुबा खलीजे अनएम्प्लॉयमेंट को असे अखोइ मणिपुर की अपना कय हाइनी या मरुबा टॉपिक ना हाइतारे अनएम्प्लॉयमेंट अखोइ यूथ के हजे केम तौनिंगाइ लेते थबक के का दम लाइक नाम पारसु अदुसु अनएम्प्लॉयमेंट से या मरुबा ले अदुना मेन दि अदु ओइरे दम ꯑꯩꯒꯤ ꯁꯣꯔꯈꯥꯏꯕꯝ ꯗꯌꯥꯅꯟꯗ ꯕꯣꯠꯁꯦ ꯊꯥꯗꯕꯤꯔꯕ꯭ꯔꯣ ꯊꯥꯗꯗ꯭ꯔꯤꯕ꯭ꯔꯣ ꯊꯥꯗꯖꯔꯦ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯗ ꯕꯣꯠꯁꯦ ꯊꯥꯗꯒꯤꯒꯦ ꯑꯩꯁꯦ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅꯗꯤꯀꯣ ꯀꯦꯟꯗꯤꯗꯦꯠꯀꯤ ꯃꯥꯒꯤ ꯗꯤꯒꯅꯤꯇꯤ ꯄꯔꯁꯣꯅꯦꯂꯤꯇꯤ ꯑꯗꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯗꯨꯗ ꯐꯥꯔꯁט ꯄ꯭ꯔꯤꯐꯔꯦꯟꯁ ꯀꯣ ꯁꯦꯀꯦꯟ ꯄꯣꯏꯟꯇ ꯃꯥꯒꯤ ꯄꯥꯔꯇꯤ ꯂꯥꯏꯟꯁꯇꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯁ꯭ꯇ꯭ꯔꯤꯝꯗ ꯅꯦꯁꯅꯦꯜꯗ ꯑꯩꯈꯣꯏꯒꯤ ꯁꯤꯅꯥꯔꯤꯑꯣ ꯑꯃ ꯂꯥꯛꯏꯁꯤꯗ ꯀꯅꯥꯅ ꯀꯔꯤ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯑꯐ ꯃꯦꯔꯤꯠꯁ ꯑꯦꯟ ꯗꯤꯃꯦꯔꯤꯠꯁ ꯂꯩꯅꯔꯒ ꯑꯗꯨꯒꯤ ꯄꯥꯔꯇꯤ ꯂꯥꯏꯟꯁꯇ ꯍꯥꯏꯐꯦꯠ ꯌꯦꯡꯉꯦ ꯑꯗꯨꯅ ꯁꯦꯀꯦꯟ ꯄꯣꯏꯟꯇ ꯊꯝꯖꯕ ꯑꯩꯅ नेशनल पार्टी का रीजनल पार्टी की इहो हाइतारे रीजनलिज्म की खितंग अखोइगी हजिक हजिक खितंगसु इहो जखा कंखलपो मालिको सिगी मतंगदि कै थमने होय मसी नेशनल पार्टी का कनोगा अखोइगी रीजनल पार्टी का सिगी ओइनदि एमपी इलेक्शन की ओइनदि आइना नेशनल पार्टी दो ओइना प्रेफरेंस पे पार्टी देने प्रेफरेंस पे निंगेबा लोकल रीजनल पार्टी दि मोइगी रोल से याम लिमिटेड ओइबनिना आइना कनो दो ओइना पिजबा नेशनल पार्टी दो ओइना इंडिपेंडेंट मेरे पोइना थोप तारगदि मसे कैमयान इफेक्टिव ओइगने खन के हयंग बोट से काब तारगदि इंडिपेंडेंट जे असेंबडी न्यूट्रल नि को मागी कैंडिडेट की मागी पर्सनालिटी दो याम वांगदि मा इफेक्टिव ओइबम थoi को अदुगा हुजि हुजि पोक लाई सिददि खoi इंडिपेंडेंट ता लेपै युसिंग जे थोइदोना इफेक्टिव हाइडिंग हदक की जनतबा ममांग गा लाकपगी मागी कनो जे अखोगी क्रॉनिकल अखोगी सीक्वेंस से यंगगदि इंडिपेंडेंट से हुजि पोकति इफेक्टिव ओइबा क्या उइद्री अदो हंतक की अवोनबा मा लाकप्र येंगसी अदुगा अखोई बोट थादबा मतम हाइबा तारे पैसा येलगा बोट थादबा सनी येली चाम येली काय अखोई सुम लाको मतम खा ताजरे हाइरबको सेंगबा सेंगदबा अदुना अमनि अनऑफिशियल ओइबा याय असि सिगी मतंगदि करी अखोइगी अखोइ सुम येंगबा मतम हाइतारे कैंपेन मतम अदगी बोट नुमिसिदा करी करी उबिरके हंतक की बोट सिददि थोइदोंना उदेको अदुगा अखोइगी मसिगी मनी पावर हाइगद्रको मसि होय लेतबदि नतेको अदु हुजी लिटरेट ओइबा गाक्तनी अखोइ डेमोक्रेटिक नॉर्म्स ता अखोइ चनरिबा कनोसि मयाम जे अवेयर ऑफ कॉन्शियस ओइरपनिना मसिगी करी हाइतारे मनी पावर से एकदम करी हाइता मागी इफेक्टिव ओइरक्तबा मिगी हाइना डिसाइड तौगनी हाइबदुदि मी डिसाइड तौग्रमनेबको अदुदा आइदि थोइदो हुजिकी मनी पावर से थादा तारगजु को अदु कानादबदा चटखिने तुम अई वखलदि को चलनिंगी मतुंगदसु को अदो अखोइगी सीएपी सिटीजनशिप अमेंडमेंट बिल लेरे अफस्पा लेरे आईएलपी लेरे इशू होम जे करी हुजिकी ओइनदि को होय मागी मैरिज एंड डिमेरिज लेगनी को अदु हानगी अफस्पा गुमजे हानदगी दुम सथरक पलागने अखोइ मयाम लोइ खंगनरबो वाफमनि को अदुगा हुजिक सीएबी गिसिदा मैरिज मयाम जो पुथोंनरे को डिमेरिज मयाम जो येंगबा मतमसिदा हुजिकी प्रजा की इउलजिंग येंगगदि सीएबी जिगी मासिगी कंसिक्वेंस यामना लुइ हाइतारे को अदुना मसी
ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯣꯄꯤꯅꯤꯌꯟꯁꯦ ꯊꯝꯖꯔꯔꯣꯏ ꯊꯥꯗꯕꯤꯗꯨꯗꯤ ꯊꯥꯗꯗ꯭ꯔꯤꯌꯦ ꯔꯟꯖꯤꯇꯥ ꯀꯧꯋꯦ ꯁꯣꯝꯒꯤ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟꯁꯤꯅ ꯋꯦꯁꯇꯔꯟ ꯄꯣꯔꯁꯟ ꯑꯣꯏꯔ ꯃꯥꯜꯂꯦꯀꯣ ꯍꯣꯏ ꯍꯣꯏ ꯁ꯭ꯇꯦꯁꯟ ꯑꯅꯤ ꯂꯩꯕꯁꯤꯗ ꯏꯁꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯗꯤ ꯁꯣꯏꯗꯅ ꯈꯟꯕꯤꯔꯝꯅꯦꯅ ꯈꯜꯂꯦ ꯀꯦꯟꯗꯤꯗꯦꯠꯁꯨ ꯂꯦꯞꯄꯝꯃꯅꯦꯅ ꯈꯜꯂꯦ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯗ ꯚꯣꯠꯁꯦ ꯊꯥꯗꯒꯦꯅ ꯈꯜꯂꯦ ꯏꯁꯥꯒꯤ ꯀꯔꯤ ꯋꯥꯈꯜꯂꯣꯟ ꯂꯩꯕꯤꯒꯦꯕ ꯑꯩꯗꯤ ꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯀꯦꯟꯗꯤꯗꯦꯠꯇ ꯊꯥꯗꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯏꯁꯨꯁꯤꯗ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕ ꯏꯁꯨꯁꯤꯗ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯚꯣꯠꯁꯦ ꯊꯥꯗꯒꯅꯤꯅ ꯀꯃꯥꯏꯅ ꯈꯟꯕꯤꯒꯦ ꯂꯩꯕꯥꯛꯀꯤ ꯂꯩꯕ ꯏꯁꯨꯁꯤꯗ ꯊꯥꯗꯒꯅꯤ ꯈꯟꯖꯩ ꯅꯪꯁꯨ ꯚꯣꯠ ꯊꯥꯗꯕꯤꯗꯣꯏꯔꯥ ꯊꯥꯗꯗꯣꯏꯅꯤ ꯊꯥꯗꯗꯣꯏꯅꯦ ꯀ꯭ꯌꯨ ꯂꯦꯞꯄ ꯌꯥꯎꯔꯣꯏꯗ꯭ꯔꯣ ꯌꯥꯎꯅꯤ ꯌꯥꯎꯅꯤꯌꯦ ꯑꯗꯣ ꯚꯣꯠ ꯊꯥꯗꯕꯩ ꯊꯣꯛꯂꯛꯄꯩ ꯆꯥꯡꯁꯦ ꯍꯧꯖꯤꯛ ꯄꯨꯡ 2 ꯍꯦꯜꯂꯦꯀꯣ ꯑꯌꯨꯛꯀ ꯍꯧꯖꯤꯛꯀ ꯀꯅꯥꯅ ꯍꯦꯟꯅ ꯊꯣꯛꯂꯛꯀꯦꯅ ꯈꯟꯒꯦ ꯅꯨꯡꯊꯤꯟꯅ ꯍꯦꯟꯅ ꯊꯣꯛꯂꯛꯑꯦ ꯅꯨꯡꯊꯤꯟ ꯍꯦꯜꯂꯦ ꯃꯁꯤ ꯅꯨꯡꯁꯥ ꯁꯥꯕꯅ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯆꯥꯛ ꯆꯥꯁꯜꯂꯨꯕꯩ ꯇꯟꯕꯅ ꯑꯣꯏꯗꯣꯏꯖꯥꯔꯣ ꯆꯥꯛ ꯆꯥꯔꯨꯕꯩ ꯇꯟꯕ ꯆꯥꯛ ꯆꯥꯔꯨꯕꯩ ꯇꯟꯕ ꯑꯗꯣ ꯏꯕꯣꯛꯀꯤ ꯍꯥꯏꯇꯥꯔꯦ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯗ ꯚꯣꯠꯁꯦ ꯊꯥꯗꯒꯦꯅ ꯈꯟꯒꯦ ꯑꯥꯎ ꯂꯩꯕꯥꯛꯀꯤ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯇꯥꯔꯤꯁꯦ ꯈꯤꯇꯪ ꯃꯤꯍꯨꯠ ꯁꯤꯟꯕ ꯌꯥꯕ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯚꯣꯠꯀꯤ ꯃꯇꯝꯗ ꯁꯦꯜ ꯌꯦꯟꯕ ꯈꯣꯠꯄꯩꯁꯦ ꯀꯃꯥꯏꯅ ꯎꯕꯤꯒꯦ ꯍꯟꯗꯛꯀꯤ ꯚꯣꯠꯁꯤꯗꯗꯤ ꯀꯔꯤ ꯃꯑꯣꯡ ꯎꯒꯦ ꯈꯪꯗꯦ ꯑꯩ ꯊꯥꯗꯔꯛꯏꯁꯤꯗꯤ ꯄꯩꯁꯥꯗꯤ ꯑꯝꯇ ꯐꯪꯗꯦ ꯄꯩꯁꯥꯁꯦ ꯐꯪꯗꯦ ꯁꯤ ꯌꯥꯝ ꯐꯔꯕꯅꯦ ꯑꯩꯅ ꯄꯩꯁꯥ ꯈꯣꯏꯍꯪ ꯍꯪꯉꯨꯕ ꯀꯅꯥ ꯄꯤꯌꯨ ꯌꯥꯗꯦ ꯍꯪꯉꯨꯕ꯭ꯔꯣ ꯃꯊꯪꯗꯗꯤ ꯍꯪꯕꯤꯔꯨꯅꯨꯀꯣ ꯃꯥꯡꯗ ꯊꯣꯛꯂꯛꯏꯕ ꯍꯣꯏ ꯑꯍꯟꯁꯦ ꯚꯣꯠ ꯊꯥꯗꯔꯒ ꯊꯣꯛꯂꯛꯄ ꯃꯥꯜꯂꯦ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯁꯤ ꯏꯕꯣ ꯚꯣꯠ ꯊꯥꯗꯔꯨꯔꯕ꯭ꯔോ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯑꯣ ꯌꯥꯔꯦ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯗ ꯚꯣꯠꯁꯦ ꯊꯥꯗꯒꯦꯅ ꯂꯥꯛꯄꯤꯔꯤꯅꯣ ꯑꯩꯒꯤ ꯃꯁꯤ ꯌꯨꯅꯤꯇꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯈꯣꯡꯊꯥꯡ ꯊꯥꯡꯍꯟꯅꯤꯡꯉꯤ ꯂꯩꯖꯔꯤꯕ ꯑꯩꯅ ꯄꯥꯝꯖꯕ ꯀꯦꯟꯗꯤꯗꯦꯠꯁꯦ ꯁꯤꯅ ꯑꯐꯕ ꯌꯥꯏꯐ ꯃꯉꯣꯜ ꯑꯣꯏꯔꯕ ꯃꯅꯤꯄꯨꯔꯁꯤꯗ ꯑꯗꯨ ꯈꯛꯇ ꯄꯥꯝꯖꯩ ꯂꯣꯛ ꯁꯚꯥ ꯏꯂꯦꯛꯁꯟꯁꯦ ꯃꯌꯥꯝꯅꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯗꯧꯕꯩ ꯃꯑꯣꯡ ꯑꯃ ꯎꯏꯌꯦꯕ ꯁꯤ ꯃꯇꯥꯡꯗ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯂꯨꯝꯅ ꯂꯧꯕ ꯂꯧꯗꯕꯁꯤꯅ ꯃꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯑꯥꯗ ꯄꯨꯒꯗꯕ ꯃꯤꯗꯨꯅ ꯁꯦꯟꯇꯔꯗ ꯍꯥꯏꯕ ꯉꯝꯒꯗꯕ ꯃꯤ ꯑꯗꯨꯒ ꯏꯁꯥꯒꯤ ꯑꯩ ꯆꯣꯏꯁꯅꯤ ꯑꯗꯨꯅ ꯀꯔꯞꯁꯟꯒꯤ ꯃꯇꯥꯡꯗꯗꯤ ꯀꯩ ꯐꯣꯡꯗꯣꯛꯅꯤꯡꯉꯤ ꯀꯔꯞꯁꯟ ꯃꯇꯥꯡꯗꯗꯤ ꯃꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯑꯄꯥꯝꯕꯅꯤ ꯑꯩꯈꯣꯏꯅ ꯄꯤꯕ ꯄꯤꯗꯕꯅ ꯑꯗꯨ ꯄ꯭ꯔꯖꯥꯒꯤ ꯃꯈꯥ ꯃꯇꯨꯡ ꯏꯜꯂꯤ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯊꯪꯒꯥꯜ ꯚꯣꯠ ꯊꯥꯗꯕ ꯂꯥꯛꯄꯤꯕ ꯃꯥꯜꯂꯦ ꯃꯥꯅꯤ ꯂꯥꯛꯄꯅꯤ ꯌꯥꯝ ꯍꯔꯥꯎꯅ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯀꯦꯟꯗꯤꯗꯦꯠ ꯀꯥꯏꯁꯦ ꯐꯖꯅ ꯆꯨꯁ ꯇꯧꯔꯒ ꯂꯥꯛꯄ ꯃꯥꯜꯂꯦꯀꯣ ꯑꯗꯣ ꯚꯣꯠꯁꯦ ꯊꯥꯗꯔ ꯃꯇꯨꯡꯗ ꯍꯥꯏꯇꯥꯔꯦꯅꯦ ꯀꯔꯝꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯅꯗꯤ ꯅꯠꯇ꯭ꯔꯒ ꯏꯁꯝ ꯁꯝꯅ ꯀꯔꯝꯕ ꯀꯦꯟꯗꯤꯗꯦꯠꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯀꯦꯟꯗꯤꯗꯦꯠ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯊꯥꯅꯤꯡꯉꯤ ꯃꯁꯤ ꯃꯤꯌꯥꯝꯅ ꯌꯥꯕ ꯀꯦꯟꯗꯤꯗꯦꯠꯇꯣ ꯃꯌꯥꯝꯅ ꯈꯟꯕ ꯀꯦꯟꯗꯤꯗꯦꯠꯇꯣ ꯊꯥꯅꯤꯡꯉꯦ ꯏꯁꯥꯅ ꯄꯥꯝꯕ ꯀꯦꯟꯗꯤꯗꯦꯠꯇꯤ ꯊꯥꯅꯤꯡꯗꯕ꯭ꯔꯣ ꯊꯥꯅꯤꯡꯉꯤ ꯑꯗꯣ ꯍꯌꯦꯡ ꯀꯦꯟꯗꯤꯗꯦꯠꯁꯤꯅ ꯃꯥꯏ ꯄꯥꯛ ꯇꯥꯔꯒꯗꯤ ꯏꯁꯥꯁꯦ ꯅꯍꯥꯁꯤꯡꯒꯤ ꯀꯔꯤ ꯇꯧꯍꯟꯅꯤꯡꯉꯤ ꯅꯍꯥꯁꯤꯡꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯇꯧꯍꯟꯅꯤꯡꯉꯤ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯑꯃꯁꯨ ꯍꯥꯏꯕꯤꯌꯨ ꯏꯁꯥꯒꯤ ꯑꯄꯥꯝꯕꯗꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯇꯧꯔꯛꯀꯗꯕ ꯏꯁꯨ ꯑꯆꯧ ꯑꯆꯧꯕ ꯃꯌꯥꯝꯁꯦ ꯑꯁꯤꯒꯨꯝꯕꯗ ꯕꯦꯁ ꯇꯧꯕꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯇꯧꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯉꯁꯤ ꯚꯣꯠ ꯅꯨꯃꯤꯠꯁꯤꯗ ꯚꯣꯠ ꯊꯥꯗꯔꯤꯉꯩ ꯃꯃꯥꯡꯗ ꯁꯦꯟ ꯌꯦꯟꯕ ꯈꯣꯠꯄꯒꯤ ꯀꯩꯅꯣꯒꯗꯤ ꯇꯧꯕꯤꯕ꯭ꯔꯣ ꯑꯗꯨꯝꯕꯗꯤ ꯊꯦꯡꯅꯕ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯀꯤꯒꯦ ꯍꯥꯏꯔꯛꯄ ꯂꯩꯇꯕ꯭ꯔꯣ ꯑꯗꯨꯝꯕꯗꯤ ꯂꯩꯇꯦ ꯚꯣꯠ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯦꯔꯦꯟꯖꯃꯦꯟꯁꯨ ꯌꯥꯝ ꯀꯟꯅ ꯇꯧꯕꯤꯔꯦ ꯋꯥꯔꯤ ꯃꯆꯥ ꯑꯃꯗꯤ ꯁꯥꯟꯅꯖꯒꯦ ꯚꯣꯠꯀꯤ ꯃꯇꯥꯡꯗ ꯃꯤ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯚꯣꯠꯀꯤ ꯗ꯭ꯌꯨꯇꯤ ꯂꯥꯛꯄꯁꯦ ꯋꯥꯁꯨ ꯋꯥꯔꯝꯒꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯚꯣꯠꯇꯤ ꯊꯥꯗꯕꯤꯈ꯭ꯔꯕꯣ ꯚꯣꯠꯇꯤ ꯑꯩꯈꯣꯏꯗꯤ ꯁꯤꯗ ꯊꯥꯗꯕ ꯌꯥꯗ꯭ꯔꯕꯅꯤ ꯊꯥꯗꯗ꯭ꯔꯦ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯁꯤꯗ ꯀꯔꯤ ꯀꯔꯤ ꯑꯁꯥ ꯊꯝꯕꯤꯒꯦ ꯃꯗꯨꯒꯤ ꯋꯥꯈꯜ ꯊꯣꯏꯗꯣꯛꯄ ꯂꯩꯖꯗ꯭ꯔꯦ ꯊꯣꯛꯂꯛꯏꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯁꯤꯗ ꯃꯇꯤꯛ ꯆꯥꯕ ꯌꯥꯎꯔꯦꯅꯗꯤ ꯈꯟꯕꯤꯕ꯭ꯔꯥ ꯏꯁꯥꯒꯤ ꯑꯣꯏꯅ ꯈꯜꯂꯦ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟꯁꯤꯡꯗ ꯂꯩꯔꯤꯕ ꯚꯣꯇꯔꯁꯤꯡ ꯑꯃꯗꯤ ꯃꯐꯝꯗꯨꯗ ꯗ꯭ꯌꯨꯇꯤ ꯇꯥꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯒ ꯑꯩꯈꯣꯏꯅ ꯆꯠꯇꯨꯅ ꯎꯅꯔꯒ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯣꯠꯁꯤꯡ ꯂꯧꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯅꯧꯔꯤꯌꯥ ꯄꯥꯈꯪꯂꯥꯛꯄ ꯀꯦꯟꯗ꯭ꯔꯒꯤ 21/20 ꯃꯣꯡꯁꯥꯡꯒꯩꯒꯤ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯑꯁꯤꯗꯅꯤ ꯃꯐꯝ ꯑꯁꯤꯗ ꯚꯣꯠ ꯊꯥꯗꯅꯕꯒꯤꯗꯃꯛꯇ ꯀ꯭ꯌꯨ ꯂꯦꯞꯄꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯒ ꯑꯃꯨꯛ ꯎꯅꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ ꯊꯥꯗꯔꯦ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦ ꯔꯣꯁꯤꯀꯥꯟꯇ ꯏꯁꯥꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯥꯏꯇꯥꯔꯦ ꯚꯣꯠꯁꯦ ꯀꯃꯥꯏꯅ ꯎꯕꯤꯒꯦ ꯍꯟꯗꯛꯀꯤ ꯂꯣꯛ ꯁꯚꯥꯒꯤꯁꯦ
ꯍꯟꯗꯛꯇꯤ ꯒ꯭ꯌꯥꯟꯁꯦ ꯌꯥꯝ ꯇꯥꯟꯅꯔꯦ ꯃꯤꯁꯤꯡꯁꯦ ꯚꯣꯇꯔꯁꯤꯡꯁꯦ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯒ꯭ꯌꯥꯟ ꯇꯥꯟꯅꯔꯦ ꯏꯁꯥꯒꯤꯗꯤ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯗ ꯀꯔꯝꯕ ꯏꯁꯨꯗ ꯍꯥꯏꯕ ꯇꯥꯔꯦ ꯂꯝꯗꯝꯁꯤꯒꯤ ꯑꯣꯏꯕ ꯏꯁꯨꯗꯔ ꯅꯠꯇ꯭ꯔꯒꯅ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯌꯦꯡꯉꯒꯔ ꯅꯠꯇ꯭ꯔꯒ ꯀꯦꯟꯗꯤꯗꯦꯠꯇ ꯌꯦꯡꯉꯒꯔ ꯚꯣꯠ ꯄꯤꯕꯤꯔꯤꯁꯦ ꯑꯩꯈꯣꯏꯁꯦ ꯂꯝꯒꯤ ꯑꯣꯏꯅ ꯈꯜꯂꯦ ꯂꯝꯒꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯂꯞꯀꯤ ꯑꯣꯏꯅ ꯄꯨꯂꯞꯀꯤ ꯑꯣꯏꯅ ꯌꯦꯡꯉꯒ ꯈꯜꯂꯦ ꯏꯁꯥꯒꯤ ꯈꯜꯂꯤꯕ ꯀꯦꯟꯗꯤꯗꯦꯠꯁꯦ ꯃꯇꯤꯛ ꯆꯥꯔꯦ ꯍꯌꯦꯡ ꯊꯕꯛ ꯐꯖꯅ ꯇꯧꯔꯛꯀꯅꯦꯅ ꯈꯟꯕꯤꯔꯕ꯭ꯔꯣ ꯑꯧ ꯈꯜꯂꯦ ꯂꯩꯕꯥꯛꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯔꯤ ꯇꯧꯍꯟꯅꯤꯡꯉꯦ ꯑꯗꯨꯗꯤ ꯑꯗꯩ ꯏꯁꯥꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ ꯑꯣꯏꯅꯁꯨ ꯄ꯭ꯂꯁ ꯂꯝꯗꯝꯁꯤꯒꯤ ꯍꯥꯏꯇꯥꯔꯦ ꯄꯨꯂꯞꯅ ꯌꯦꯡꯀꯥꯟꯗ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯂꯩꯕ ꯄꯥꯝꯃꯦ ꯑꯗꯨꯅ ꯈꯤꯇꯪ ꯑꯥꯗ ꯆꯠꯂꯒ ꯂꯥꯎꯕ ꯈꯣꯡꯕ ꯈꯔ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯒꯤ ꯀꯩꯅꯣ ꯄꯣꯔꯛꯄ ꯉꯝꯒꯗꯕ ꯃꯤ ꯑꯗꯨꯝꯕꯗꯣ ꯑꯣꯏꯅ ꯈꯟꯒꯦꯅ ꯈꯜꯂꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯑꯩꯈꯣꯏꯒꯤ ꯚꯣꯠ ꯊꯥꯗꯕꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯄꯩꯁꯥ ꯌꯦꯟꯕ ꯈꯣꯠꯄ ꯑꯩꯈꯣꯏꯁꯨ ꯍꯥꯏꯐꯦꯠ ꯅꯤꯡꯐꯨ ꯉꯥꯡꯅꯕ ꯑꯃꯗꯤ ꯇꯥꯏꯀꯣ ꯁꯦꯡꯕ꯭ꯔꯥ ꯁꯦꯡꯗꯕ꯭ꯔꯥ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯀꯩ ꯐꯤꯕꯝ ꯂꯩꯒꯦ ꯄꯩꯁꯥꯁꯦ ꯌꯦꯟꯗꯤ ꯌꯦꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯂꯧꯗꯦ ꯀꯌꯥ ꯌꯦꯟꯕꯒ ꯊꯦꯡꯅꯒꯦ ꯄꯩꯁꯥꯁꯦ ꯍꯌꯦꯡ ꯑꯃꯨꯛ ꯍꯥꯏꯔꯣ ꯐꯥ ꯂꯥꯛꯇꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯃꯃꯤꯡ ꯄꯟꯗ꯭ꯔꯒꯁꯨ ꯌꯦꯟꯕ ꯃꯁꯤꯡꯗꯣ ꯆꯅꯤ ꯌꯦꯟꯕ ꯌꯥꯎꯏ ꯆꯍꯨꯝ ꯌꯦꯟꯕ ꯌꯥꯎꯏ ꯆꯥꯝ ꯌꯦꯟꯕ ꯌꯥꯎꯏ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯑꯝꯇ ꯂꯧꯗꯦꯀꯣ ꯄꯤꯔꯛꯄꯒꯤꯗꯤ ꯂꯩꯕ꯭ꯔꯣ ꯂꯧꯑꯣꯅ ꯄꯤꯔꯛꯄ ꯄꯤꯁꯜꯂꯛꯄꯒꯤ ꯂꯩꯕ꯭ꯔꯣ ꯑꯗꯨ ꯄꯤꯔꯛꯄꯁꯨ ꯌꯥꯎꯋꯦ ꯑꯗꯨ ꯂꯧꯗꯦ ꯑꯩꯈꯣꯏ ꯂꯧꯔꯣꯏꯅ ꯇꯜꯂꯦꯅ ꯑꯗꯨ ꯂꯧꯔꯒ ꯍꯌꯦꯡ ꯃꯣꯏꯒꯤ ꯀꯩꯅꯣꯝ ꯍꯥꯏꯔꯛꯄꯗ ꯑꯗꯨꯝ ꯃꯣꯏꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅ ꯌꯥꯕꯩ ꯇꯥꯏꯞ ꯈꯟꯈꯤꯅꯦꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯅꯦ ꯃꯤ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩ ꯃꯤꯡ ꯗꯦꯕꯂꯥ ꯀꯧꯏ ꯚꯣꯠ ꯊꯥꯗꯕꯒꯤ ꯀ꯭ꯌꯨ ꯂꯦꯞꯄꯝꯕꯅꯤꯀꯣ ꯑꯧ ꯂꯦꯞꯄꯦ ꯑꯗ ꯏꯁꯥꯒꯤ ꯊꯥꯗꯒꯗꯕ ꯀꯦꯟꯗꯤꯗꯦꯠꯁꯦ ꯈꯟꯕꯤꯔꯕ꯭ꯔꯣ ꯑꯗꯨꯕꯨꯗꯤ ꯑꯩ ꯑꯗꯩ ꯈꯜꯂꯒ ꯂꯥꯛꯑꯕ꯭ꯔꯣ ꯌꯨꯝꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯌꯥꯝ ꯃꯨꯟꯅ ꯈꯜꯂ ꯂꯥꯛꯑꯦ ꯌꯥꯝꯅ ꯈꯜꯂꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯌꯥꯝ ꯐꯖꯅ ꯄꯣꯠꯁꯤꯁꯨ ꯊꯥꯗꯗꯧ ꯃꯥꯜꯂꯦ ꯊꯥꯗꯒꯦ ꯑꯗꯣ ꯑꯩꯅ ꯊꯥꯗꯒꯗꯣꯏꯕꯁꯤꯁꯨ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯇꯨꯡꯒꯤ ꯂꯩꯕꯥꯛꯁꯤꯒꯤꯀோ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯦ ꯁꯤꯕꯨ ꯊꯕꯛ ꯇꯧꯔꯛꯄ ꯑꯣꯏꯁꯅꯨꯅ ꯈꯜꯂꯤ ꯀꯦꯟꯗꯤꯗꯦꯠ ꯃꯌꯥꯝꯁꯤꯁꯨ ꯆꯣꯡꯊꯣꯔꯛꯏꯁꯦꯀꯣ ꯑꯗ ꯑꯔꯥꯟꯕ ꯂꯝꯕꯦꯟꯗ ꯆꯠꯇꯕꯤꯗ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯂꯩꯕꯥꯛꯁꯦ ꯑꯣꯏꯔꯤꯕꯁꯤꯡꯁꯦ ꯃꯁꯤ ꯐꯖꯅ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯋꯥꯔꯤꯕ ꯃꯥꯂꯦꯝꯁꯤꯗ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯀꯌꯥꯅ ꯂꯥꯏꯔꯤꯛ ꯍꯩꯕ ꯀꯌꯥꯅ ꯅꯤꯡꯕ ꯀꯥꯏꯅ ꯂꯩꯔꯤꯕ ꯃꯍꯩ ꯃꯁꯤꯡ ꯃꯌꯥꯝꯗꯤ ꯇꯝꯃꯨꯔꯕ ꯑꯗꯨꯒ ꯁꯦꯟꯗꯤ ꯂꯩꯇꯕ ꯀꯣ ꯁꯦꯟꯅ ꯂꯩꯕꯒꯤ ꯆꯠꯅꯕꯤꯁꯦ ꯃꯁꯤꯃꯇꯪ ꯃꯨꯊꯠꯄꯤꯕ ꯍꯥꯏꯕꯁꯦ ꯈꯜꯂꯤ ꯊꯥꯗꯗ꯭ꯔꯤꯌꯦ ꯊꯥꯗꯗꯣꯏꯔꯥ ꯊꯥꯗꯗꯣꯏ ꯀ꯭ꯌꯨ ꯂꯦꯞꯄꯗꯤ ꯌꯥꯎꯔꯣꯏꯗꯕ꯭ꯔꯣ ꯀ꯭ꯌꯨ ꯂꯦꯞꯄꯤꯅꯤ ꯐꯝꯃꯒ ꯏꯁꯥꯒꯤ ꯀꯦꯟꯗꯤꯗꯦꯠ ꯈꯟꯕꯤꯔꯕ꯭ꯔꯣ ꯈꯟꯕꯤꯔꯦ ꯌꯨꯝꯗꯒꯤ ꯂꯥꯛꯑ ꯈꯜꯂꯤꯔꯣ ꯅꯠꯇ꯭ꯔꯒ ꯁꯤꯗ ꯈꯨꯗꯛꯇ ꯈꯜꯂꯤꯔꯣ ꯍꯥꯟꯅꯩ ꯈꯜꯂꯦ ꯍꯥꯟꯅꯗꯒꯤ ꯈꯜꯂꯦ ꯀꯦꯟꯗꯤꯗꯦꯠꯁꯦ ꯀꯔꯤ ꯄꯣꯏꯟꯗꯅꯣ ꯈꯜꯂꯤꯁꯦ ꯀꯔꯝꯕ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯗ ꯈꯜꯂꯤꯅꯣ ꯍꯥꯏꯗꯤ ꯀꯩꯅꯣꯒꯤ ꯁꯨꯝ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯀꯩꯅꯣꯗ ꯏꯁꯨꯗ ꯑꯗ ꯈꯟꯕꯅꯤ ꯑꯌꯥꯝꯕꯅꯗꯤ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯁꯦ ꯂꯩꯕꯥꯛꯀꯤ ꯂꯣꯏꯅ ꯈꯟꯕ ꯉꯥꯛꯇꯅꯤ ꯃꯣꯏꯅ ꯉꯥꯡꯉꯤꯁꯤꯡꯁꯦꯀꯣ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯑꯗꯨꯅ ꯑꯃꯅꯦ ꯑꯗꯣ ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯄꯥꯔꯁꯣꯅꯦꯜ ꯚ꯭ꯌꯨꯗ ꯍꯥꯏꯕ ꯇꯥꯔꯦ ꯀꯔꯤ ꯌꯦꯡꯕꯤꯒꯦ ꯑꯗꯨꯝ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯗꯨꯝ ꯃꯇꯤꯛ ꯆꯥꯔꯦꯅ ꯈꯜꯂꯒ ꯇꯧꯕꯅꯦ ꯑꯗꯣ ꯇꯧꯔꯛꯀꯅꯤꯁꯨ ꯈꯜꯂꯤ ꯅꯍꯥ ꯃꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯅꯍꯥ ꯚꯣꯇꯔ ꯃꯣꯏꯅ ꯀꯔꯞꯁꯟꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯊꯕꯛ ꯐꯪꯕ ꯐꯪꯗꯕ ꯃꯌꯥꯝꯁꯨ ꯂꯩꯔꯦ ꯊꯕꯛ ꯂꯩꯕ ꯈꯣꯠꯄ ꯄꯩꯁꯥ ꯄꯤꯔꯒ ꯊꯕꯛ ꯆꯪꯕ ꯈꯣꯠꯄꯒꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯁꯤ ꯇꯉꯥꯏꯁꯦ ꯑꯩ ꯇꯧꯍꯟꯅꯤꯡꯗꯦ ꯁꯤꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯍꯟꯗꯛ ꯂꯥꯛꯏꯕ ꯃꯣꯏ ꯃꯌꯥꯝꯁꯤꯅ ꯁꯨꯝ ꯑꯗꯨꯒꯨꯝꯕ ꯇꯧꯔꯛꯇꯅꯕꯅ ꯁꯨꯝ ꯑꯗꯨꯒꯨꯝꯕ ꯍꯥꯏꯅꯤꯡꯉꯤ ꯀꯔꯞꯁꯟꯁꯦ ꯍꯟꯊꯍꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯅꯠꯇ꯭ꯔꯒꯁꯨ ꯃꯨꯠꯊꯠꯍꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕ꯭ꯂꯤꯛꯀꯤ ꯁꯥꯏꯠꯇꯒꯤ ꯀꯔꯤ ꯇꯧꯔꯒꯗꯤ ꯃꯁꯤ ꯈꯔ ꯍꯟꯊꯍꯟꯕꯗ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯈꯜꯂꯤ ꯁꯨꯝ ꯃꯣꯏ ꯀꯔꯞꯁꯟꯒꯤ ꯍꯥꯏꯗꯤ ꯁꯨꯝ ꯄꯩꯁꯥ ꯌꯦꯟꯕ ꯈꯣꯠꯄ ꯁꯤꯒꯨꯝ ꯇꯧꯔꯛꯇ꯭ꯔꯀꯥꯟꯗ ꯑꯗꯨꯗ ꯑꯗꯨꯝ ꯑꯣꯏꯔꯛꯀꯗꯧ ꯃꯥꯜꯂꯦ ꯈꯜꯂꯦ ꯏꯁꯥꯅ ꯚꯣꯠ ꯊꯥꯗꯕ ꯊꯣꯛꯂꯛꯄꯗ ꯂꯝꯕꯤ ꯑꯁ꯭ꯋꯥꯏꯗꯅ ꯂꯝꯕꯤꯗꯅꯤ ꯈꯪꯗꯦ ꯑꯗꯨꯒ ꯁ꯭ꯋꯥꯏ ꯌꯧꯁꯜꯂꯛꯄꯗꯅꯤ ꯈꯪꯗꯦ ꯄꯩꯁꯥꯒꯤ ꯊꯦꯡꯅꯔꯛꯄ꯭ꯔꯣ ꯑꯩ ꯑꯗꯨ ꯀꯌꯥꯝ ꯆꯪꯉꯝꯗ꯭ꯔꯦ ꯑꯩꯁꯦ ꯑꯗꯨꯝ ꯂꯥꯛꯑꯒ ꯊꯥꯗꯔꯒꯦꯅ ꯇꯧꯕ ꯈꯣꯠꯀꯦ ꯀꯥꯏ ꯀꯧꯔꯛꯄꯁꯨ ꯂꯩꯇꯕ꯭ꯔꯥ ꯑꯗꯨꯝ ꯂꯩꯌꯦ ꯑꯗꯨꯗꯤ ꯂꯩꯇꯕ ꯏꯁꯥꯅ ꯂꯧꯔꯛꯇ꯭ꯔꯦꯕ ꯑꯗꯨꯝ ꯂꯧꯗ꯭ꯔꯦ ꯑꯗꯨꯝ ꯊꯥꯗꯔꯦ ꯊꯦꯡꯛ ꯌꯨ ꯃꯊꯪ ꯑꯁꯤꯗꯤ 21/21 ꯃꯣꯡꯁꯥꯡꯒꯩꯒꯤ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟꯁꯤꯗ ꯑꯃꯨꯛ ꯆꯪꯉꯒ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯚꯣꯇꯔꯁꯤꯡꯒ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ ꯚꯣꯠ ꯊꯥꯗꯕꯒꯤ ꯀ꯭ꯌꯨ ꯂꯦꯞꯄꯤꯕ ꯃꯥꯜꯂꯦ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯃꯤꯡ ꯏꯔꯣꯝ ꯁꯨꯅꯤꯇꯥ ꯚꯣꯠꯁꯦ ꯊꯥꯗꯗ꯭ꯔꯤꯀꯣ ꯑꯧ ꯊꯥꯗꯗ꯭ꯔꯤ ꯑꯣꯏꯅꯥꯝꯕꯅꯦ ꯁꯣꯔꯤ ꯂꯩꯃ ꯚꯣꯠ ꯊꯥꯗꯕꯁꯦ ꯑꯌꯨꯛꯀ ꯅꯨꯡꯊꯤꯟꯒ ꯍꯧꯖꯤꯛ ꯌꯦꯡꯅꯕ ꯃꯇꯝꯗ ꯍꯧꯖꯤꯛꯁꯦ ꯃꯤꯁꯦ ꯈꯔ ꯌꯥꯝ ꯊꯣꯛꯂꯛꯄ ꯃꯥꯜꯂꯦꯀꯣ ꯑꯗꯣ ꯃꯃꯥꯡꯒꯤ ꯏꯂꯦꯛꯁꯟꯒ ꯍꯥꯏꯇꯥꯔꯦ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟꯒ ꯍꯧꯖꯤꯛꯀꯤ ꯂꯣꯛ ꯁꯚꯥꯒꯤ ꯏꯂꯦꯛꯁꯟꯁꯤꯒ ꯌꯦꯡ ꯇꯥꯔꯒꯗꯤ ꯀꯔꯤ ꯈꯦꯠꯅꯕ ꯎꯒꯦ ꯑꯗꯣ ꯍꯟꯗꯛꯇꯤ ꯌꯥꯝ ꯊꯣꯛꯂꯛꯄꯗꯧ ꯇꯧꯋꯦ ꯂꯣꯛ ꯁꯚꯥꯒꯤ ꯏꯂꯦꯛꯁꯟꯁꯦ ꯍꯟꯗꯛꯅ ꯈꯔ ꯌꯥꯝꯅ ꯚꯣꯇꯔꯁꯤꯡꯁꯦ ꯊꯣꯛꯂꯛꯄ ꯃꯥꯜꯂꯦꯕꯀꯣ ꯃꯥꯜꯂꯦ ꯍꯣꯏ ꯏꯁꯥꯒꯤ ꯀꯦꯟꯗꯤꯗꯦꯠꯁꯨ ꯈꯜꯂꯝꯗꯧ ꯃꯥꯜꯂꯦ ꯊꯥꯗꯕꯁꯦ ꯍꯥꯏꯗꯣꯛꯅꯤꯡꯗꯧ ꯃꯥꯜꯂꯦ ꯍꯥꯏꯗꯣꯛꯑꯔꯣꯏ ꯂꯣꯠꯂꯒꯦꯕ ꯑꯗꯨꯒ ꯑꯧ ꯍꯣꯏ ꯑꯗꯨꯒ ꯑꯀꯥꯕ ꯃꯤꯗꯣ ꯑꯗ ꯑꯩꯈꯣꯏꯅ ꯇꯧꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯗꯤ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯋꯥꯔꯦꯕ ꯂꯥꯏꯔꯕ ꯄ꯭ꯔꯖꯥ ꯋꯥꯔꯤꯁꯦ ꯀꯔꯤꯅꯣ ꯀꯩꯅꯣꯗ ꯑꯣꯏꯔꯣ ꯆꯦꯡꯗ ꯑꯣꯏꯔꯣ ꯁꯣꯝꯗ ꯂꯨꯄꯥ 6ꯗ ꯌꯣꯟꯊꯣꯛꯑꯦ ꯀꯩꯅꯣ ꯗꯨꯀꯥꯟꯗ 30 ꯊꯥꯔꯦ ꯑꯗꯒꯤ ꯒ꯭ꯌꯥꯁ ꯃꯃꯜ ꯍꯥꯏꯔോ ꯍꯥꯟꯅꯗꯤ ꯀꯩꯅꯣꯗ ꯐꯪꯉꯝꯃꯦ 900ꯗ ꯐꯪꯉꯝꯃꯦ ꯍꯧꯖꯤꯛꯁꯤꯅ ꯂꯨꯄꯥ ꯀꯩꯅꯣ ꯐꯪꯉꯦ 1,000 ꯍꯦꯜꯂꯦ ꯂꯥꯏꯔꯕ ꯄ꯭ꯔꯖꯥꯁꯦ ꯌꯥꯝ ꯋꯥꯔꯦꯕ ꯒ꯭ꯌꯥꯁꯇꯣ ꯐ꯭ꯔꯤꯗ ꯄꯤꯔꯦ ꯑꯃꯨꯛ ꯂꯧꯕ ꯉꯝꯗ꯭ꯔꯦ ꯑꯁꯤ ꯌꯥꯝ ꯋꯥꯔꯦ ꯂꯩꯀꯥꯏꯁꯦ ꯀꯔꯝꯕ ꯂꯩꯀꯥꯏꯒꯤꯅꯣ ꯁꯤ ꯃꯣꯡꯁꯥꯡꯒꯩ ꯃꯣꯡꯁꯥꯡꯒꯩꯒꯤ ꯑꯁꯤ ꯃꯣꯡꯁꯥꯡꯒꯩ ꯃꯐꯝꯁꯤꯃꯛꯀꯤꯅꯦꯕꯀꯣ ꯃꯩ ꯏꯁꯤꯡꯗꯤ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯃꯩꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯗꯦ ꯏꯁꯤꯡꯗꯤ ꯌꯥꯝ ꯋꯥꯏꯑꯦ ꯏꯁꯤꯡ ꯌꯥꯝ ꯋꯥꯏꯑꯦ ꯑꯗꯨꯗꯤ ꯏꯁꯤꯡ ꯐꯪꯗꯕ꯭ꯔꯣ ꯐꯪꯉꯦ ꯀꯩꯅꯣ ꯇꯨꯇꯤꯗꯤ ꯂꯥꯛꯑꯦ ꯑꯗꯨꯒ ꯏꯁꯤꯡꯗꯤ ꯌꯥꯝ ꯇꯥꯗꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯂꯤꯡꯅ ꯇꯥꯕ ꯂꯩꯔ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯦ ꯂꯩꯔꯒ ꯁꯤꯖꯤꯟꯅꯔꯦ ꯄꯩꯁꯥ ꯅꯣꯏ ꯄꯥꯏꯔꯦꯅꯦ ꯑꯗꯨꯗꯤ ꯄꯩꯁꯥꯁꯦ ꯃꯣꯏ ꯄꯥꯏꯍꯟꯕ ꯍꯥꯏꯇꯥꯔꯦ
ꯌꯥꯝ ꯐꯕꯅꯤꯅꯦ ꯑꯗꯨꯗꯤ ꯑꯗꯣ ꯀꯩꯅꯣ ꯇꯧꯕ ꯇꯥꯔꯦ ꯀꯦꯟꯗꯤꯗꯦꯠꯁꯤꯅ ꯚꯣꯠꯁꯦ ꯀꯥꯔꯀꯥꯟꯗ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯂꯩꯕ ꯑꯋꯥꯠ ꯑꯄꯥꯁꯤꯡ ꯍꯥꯏꯇꯥꯔꯦ ꯂꯩꯀꯥꯏꯁꯤꯒꯤꯁꯨ ꯀꯔꯤ ꯇꯧꯍꯟꯅꯤꯡꯒꯦ ꯑꯗꯨꯅꯦ ꯂꯝꯕꯤ ꯊꯣꯡ ꯐꯖꯅ ꯇꯧꯍꯟꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯆꯥꯛꯊꯥ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯐꯪꯐꯝ ꯊꯣꯛꯄꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯐꯪꯍꯟꯅꯤꯡꯉꯦ ꯑꯗꯒꯤ ꯀꯣꯏꯖꯝ ꯑꯣꯡꯕꯤ ꯀꯕꯤꯇꯥ ꯃꯣꯡꯕꯤ ꯀꯕꯤꯇꯥ ꯇꯦꯃꯁꯦ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯗ ꯚꯣꯠꯁꯦ ꯊꯥꯗꯒꯦꯅ ꯊꯣꯛꯄꯤꯔꯛꯄꯅꯣ ꯑꯩꯁꯦ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯦ ꯐꯖꯅ ꯁꯦꯝꯕꯤꯅꯕ ꯑꯗꯨꯝꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯊꯥꯗꯒꯦꯅ ꯊꯣꯛꯆꯔꯛꯄꯅꯦ ꯑꯩꯁꯦ ꯀꯔꯤ ꯀꯦꯟꯗꯤꯗꯦꯠꯇꯒꯤ ꯑꯁꯥ ꯇꯧꯕꯁꯦ ꯂꯝꯕꯤ ꯊꯣꯡ ꯁꯦꯝꯍꯟꯅꯤꯡꯕ ꯑꯩꯈꯣꯏ ꯅꯥꯈꯩꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯡꯁꯥꯡꯉꯩ ꯃꯌꯥꯏ ꯂꯩꯀꯥꯏꯁꯦ ꯍꯧꯖꯤꯛ ꯑꯩ ꯇꯣꯇꯤ ꯐꯪꯗꯦꯕ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯂꯩꯔꯛꯁꯦ ꯁꯤ ꯁꯦꯝꯍꯟꯅꯤꯡꯉꯤ ꯑꯗꯒꯤ ꯃꯩ ꯇꯣꯇꯤꯁꯤꯃꯗꯤ ꯄꯨꯔꯥ ꯁꯦꯝꯍꯟꯅꯤꯡꯉꯦ ꯑꯗꯨꯒ ꯂꯝꯕꯤꯁꯨ ꯁꯦꯝꯍꯟꯅꯤꯡꯉꯦ ꯃꯐꯝ ꯀꯌꯥꯗ ꯑꯩꯈꯣꯏꯅ ꯆꯠꯇꯨꯅ ꯉꯁꯤꯒꯤ ꯄꯥꯡꯊꯣꯛꯂꯤꯕ ꯏꯂꯦꯛꯁꯟ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯚꯣꯇꯔꯁꯤꯡꯒꯤ ꯑꯣꯏꯕ ꯃꯣꯠ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯪꯃꯤꯟꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤꯅ ꯅꯝꯕꯣꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯌꯦꯟꯁꯤꯒꯤ 24/25 ꯐꯣꯏꯖꯤꯡ ꯃꯈꯥ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯑꯁꯤꯗꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯚꯣꯇꯔꯁꯤꯡꯒꯤ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯃꯣꯠꯁ ꯑꯃꯨꯛ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯀꯤꯔꯟ ꯚꯣꯠꯁꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯥꯗꯗꯣꯏꯔꯦ ꯉꯁꯤ ꯀꯌꯥꯔꯛ ꯁꯨꯕꯅꯣ ꯑꯍꯨꯝꯂꯛ ꯁꯨꯔꯦ ꯁꯨꯔꯦ ꯂꯣꯛ ꯁꯚꯥꯒꯤ ꯑꯣꯏꯅꯗꯤ ꯀꯌꯥꯔꯛ ꯁꯨꯕꯅꯣ ꯂꯣꯛ ꯁꯚꯥꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕꯅꯦ ꯑꯍꯥꯟꯕ ꯂꯣꯛ ꯁꯚꯥꯒꯤ ꯑꯣꯏꯅ ꯚꯣꯠ ꯊꯥꯗꯕꯁꯦ ꯀꯔꯤ ꯐꯥꯎꯒꯦ ꯏꯁꯥꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯊꯣꯛꯂꯛꯇꯅ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯚꯣꯠ ꯊꯥꯗꯕꯁꯤ ꯑꯗꯨꯒ ꯅꯍꯥ ꯑꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯂꯝꯗꯝꯁꯤꯗ ꯀꯔꯞꯁꯟꯒꯤ ꯂꯩꯔꯤꯕ ꯏꯁꯨꯁꯤꯡꯁꯦ ꯁꯤꯗ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯉꯦ ꯀꯔꯞꯁꯟꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯗꯤ ꯀꯔꯞꯁꯟ ꯐ꯭ꯔꯤ ꯑꯣꯏꯕ ꯄꯥꯝꯃꯦ ꯑꯗꯨꯕꯨ ꯂꯩꯕꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯁꯤꯒꯤ ꯈꯣꯜꯂꯥꯎ ꯁꯨꯝ ꯂꯥꯎꯗꯅ ꯂꯥꯛꯑꯦ ꯑꯗꯨ ꯀꯔꯞꯁꯟ ꯐ꯭ꯔꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯑꯃꯇꯪꯗꯤ ꯑꯣꯏꯍꯟꯅꯤꯡꯉꯤ ꯃꯇꯨꯡ ꯚꯣꯠ ꯂꯥꯛꯀꯗꯕ ꯃꯇꯨꯡ ꯐ꯭ꯌꯨꯆꯔꯗꯁꯨ ꯀꯔꯞꯁꯟ ꯐ꯭ꯔꯤ ꯑꯣꯏꯍꯟꯕꯁꯤꯗ ꯚꯣꯇꯔꯁꯤꯡꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯗꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯁꯥꯏꯠꯇꯒꯤ ꯀꯔꯤ ꯇꯧꯔꯒꯗꯤ ꯈꯤꯇꯪ ꯍꯟꯊꯍꯟꯅꯤ ꯀꯥꯏ ꯈꯟꯒꯦ ꯄ꯭ꯔꯖꯥꯁꯤꯡ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯇꯧꯒꯗꯕ ꯑꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯈꯟꯕꯅ ꯑꯗꯨꯅ ꯇꯨꯡꯗ ꯑꯐꯕ ꯑꯣꯏꯔꯛꯀꯅꯤ ꯁ꯭ꯇꯦꯠꯁꯤꯒꯤ ꯑꯃꯗꯤ ꯑꯩꯈꯣꯏ ꯆꯥꯎꯈꯠꯄ ꯗꯤꯕ꯭ꯂꯞꯃꯦꯟ ꯄꯨꯔꯛꯄ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯤ ꯈꯨꯟꯗ꯭ꯔꯥꯛꯄ ꯃꯦꯝ ꯚꯣꯠꯁꯦ ꯊꯥꯗꯅꯕꯒꯤ ꯀ꯭ꯌꯨ ꯂꯦꯞꯄ ꯂꯩꯔꯤꯅꯤꯀꯣ ꯍꯧꯖꯤꯛꯁꯦ ꯄꯨꯡ 4 ꯇꯥꯒꯗꯕ ꯃꯤꯅꯤꯠ 25ꯃꯨꯛꯇ ꯉꯥꯏꯁꯜꯂꯛꯑꯦ ꯏꯁꯥꯒꯤ ꯚꯣꯠ ꯊꯥꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯀꯔꯝꯕ ꯀꯩꯅꯣꯗ ꯋꯥꯈꯜꯂꯣꯟꯗ ꯌꯦꯡꯉ ꯊꯥꯗꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯀꯦꯟꯗꯤꯗꯦꯠꯇ ꯌꯦꯡꯉ ꯊꯥꯗꯗꯣꯏꯔꯥ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯐꯤꯕꯝꯗ ꯌꯦꯡꯉ ꯊꯥꯗꯗꯣꯏꯔꯥ ꯏꯁꯥꯒꯤ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯗ ꯊꯥꯗꯗꯣꯏꯅꯣ ꯚꯣꯠꯁꯦ ꯑꯩꯗꯤ ꯀꯦꯟꯗꯤꯗꯦꯠꯇ ꯌꯦꯡꯉꯣꯏ ꯍꯥꯏꯗꯤ ꯀꯦꯟꯗꯤꯗꯦꯠꯇ ꯍꯥꯏꯗꯤ ꯀꯩꯅꯣꯗ ꯌꯦꯡꯉꯣꯏ ꯄꯥꯔꯇꯤꯗ ꯌꯦꯡꯉꯣꯏ ꯍꯥꯏꯕ ꯏꯁꯥꯒꯤ ꯀꯩꯅꯣꯗ ꯌꯦꯡꯗꯣꯏꯅꯤ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯀꯩꯅꯣꯗ ꯌꯦꯡꯗꯣꯏꯅꯦꯕ ꯏꯁꯥꯒꯤ ꯑꯄꯥꯝꯕꯁꯦ ꯍꯧꯖꯤꯛ ꯊꯣꯛꯂꯛꯏꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯁꯤꯗ ꯌꯥꯎꯕ ꯂꯩꯔꯕ꯭ꯔꯣ ꯂꯩꯔꯦ ꯑꯗꯣ ꯊꯥꯗꯒꯗꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯁꯨ ꯂꯦꯞꯐꯝꯗꯧ ꯃꯥꯜꯂꯦ ꯂꯦꯞꯄꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯂꯩꯀꯥꯏ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯂꯝꯗꯝꯁꯤꯒꯤ ꯑꯣꯏꯅꯁꯨ ꯄꯨꯂꯞꯅ ꯀꯦꯟꯗꯤꯗꯦꯠꯁꯦ ꯀꯥꯔꯀꯥꯟꯗ ꯀꯔꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯇꯧꯍꯟꯅꯤꯡꯉꯤ ꯑꯗꯒꯤ ꯍꯧꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯀꯔꯤ ꯇꯧꯍꯟꯅꯤꯡꯉꯤ ꯂꯝꯗꯝꯁꯤꯒꯤ ꯑꯣꯏꯅꯅꯦ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯊꯣꯛꯏꯕ ꯏꯔꯥꯡ ꯐꯔꯥꯡ ꯀ꯭ꯔꯥꯏꯝ ꯃꯌꯥꯝ ꯗ꯭ꯔꯒ ꯆꯥꯕ ꯈꯣꯠꯄ ꯑꯗꯒꯤ ꯅꯨꯄꯤꯗ ꯍꯟꯊꯅ ꯌꯦꯡꯕ ꯈꯣꯠꯄ ꯁꯨꯝꯕꯁꯦ ꯁꯤꯒꯤꯁꯤ ꯌꯦꯡꯍꯟꯅꯤꯡꯉꯤ ꯄꯨꯂꯞ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯃꯦꯝ ꯆꯧꯕꯤ ꯂꯩꯐꯝꯗ ꯀꯥꯏꯋꯥꯏꯗ ꯂꯩꯐꯝꯁꯤ ꯐꯣꯏꯖꯤꯡ ꯃꯈꯥ ꯃꯈꯥꯁꯤꯃꯛꯇꯗ ꯑꯗꯨꯝ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯃꯈꯥꯁꯤꯃꯛꯇꯗ ꯏꯁꯥꯗꯤ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯗ ꯚꯣꯠꯁꯦ ꯊꯥꯗꯕ ꯊꯣꯛꯄꯤꯔꯛꯀꯦ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯈꯔ ꯂꯩꯕꯥꯛꯀꯤ ꯀꯩꯅꯣꯒꯤ ꯈꯟꯒꯗꯕ ꯀꯦꯟꯗꯤꯗꯦꯠ ꯈꯔ ꯐꯕꯗ ꯈꯜꯂꯒ ꯊꯥꯗꯒꯦ ꯈꯜꯂꯤ ꯃꯤ ꯈꯔ ꯃꯇꯤꯛ ꯀꯩꯅꯣ ꯆꯥꯕ ꯑꯗꯨꯗꯤ ꯊꯥꯗꯗꯣꯏꯁꯦ ꯀꯦꯟꯗꯤꯗꯦꯠꯇ ꯌꯦꯡꯉꯒ ꯑꯌꯥꯝꯕꯅ ꯊꯥꯗꯗꯧ ꯃꯥꯜꯂꯦ ꯀꯦꯟꯗꯤꯗꯦꯠ ꯑꯐꯕ ꯈꯜꯂꯒ ꯑꯣꯏꯅ ꯊꯥꯗꯒꯦ ꯈꯜꯂꯤ ꯀꯦꯟꯗꯤꯗꯦꯠꯁꯤꯅ ꯏꯁꯥꯅ ꯈꯜꯂꯤꯕ ꯀꯦꯟꯗꯤꯗꯦꯠꯁꯦ ꯁꯤ ꯐꯔꯦ ꯍꯥꯏꯔꯒꯁꯨ ꯀꯦꯟꯗꯤꯗꯦꯠꯁꯤꯅ ꯌꯥꯎꯔꯤꯕ ꯄꯥꯔꯇꯤꯁꯦ ꯀꯩꯒꯨꯝꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯗ ꯌꯥꯎꯔꯝ ꯇꯥꯔꯒꯗꯤ ꯃꯁꯤꯁꯨ ꯑꯗꯨꯝ ꯌꯥꯔꯕ꯭ꯔꯣ ꯃꯗꯨꯁꯦ ꯈꯪꯉꯦ ꯗꯣꯜꯒꯤ ꯋꯥ ꯊꯣꯏꯗꯣꯛꯄꯗꯤ ꯂꯩꯇꯦ ꯑꯩꯗꯤ ꯃꯤ ꯐꯕꯗ ꯑꯣꯏꯅ ꯈꯜꯂꯒ ꯑꯣꯏꯅ ꯌꯦꯡꯅꯤꯡꯉꯦ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯏꯁꯥꯒꯤ ꯈꯨꯜ ꯂꯩꯀꯥꯏꯗ ꯀꯔꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯁꯣꯠꯊꯍꯧꯔꯤꯕ ꯍꯤꯔꯝ ꯀꯌꯥꯗ ꯀꯩꯀꯩ ꯊꯕꯛ ꯇꯧꯍꯟꯅꯤꯡꯉꯤ ꯂꯝꯕꯤ ꯊꯣꯡ ꯑꯗꯒꯤ ꯂꯩꯔꯤꯕꯀꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯒꯤ ꯈꯟꯕ ꯌꯦꯡꯕ ꯑꯗꯨꯒꯨꯝꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯇꯧꯍꯟꯅꯤꯡꯉꯤ ꯏꯁꯤꯡꯒꯤ ꯐꯤꯕꯝꯗꯤ ꯑꯗꯨꯝ ꯐꯔꯤꯕꯣ ꯏꯁꯤꯡ ꯐꯤꯕꯝ ꯌꯥꯝ ꯐꯠꯇ꯭ꯔꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯑꯗꯨꯅ ꯏꯁꯤꯡꯒꯨꯝꯕꯁꯨ ꯀꯩꯅꯣ ꯇꯧꯍꯟꯅꯤꯡꯉꯤ ꯏꯁꯤꯡ ꯐꯠꯇ꯭ꯔꯦ ꯂꯝꯕꯤꯁꯨ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯗ꯭ꯔꯦꯟ ꯅꯨꯡ ꯑꯗꯨꯒꯨꯝꯕꯁꯤꯡꯁꯨ ꯇꯧꯍꯟꯅꯤꯡꯉꯤ ꯆꯦꯇꯟ ꯀꯨꯃꯥꯔꯤ ꯚꯣꯠꯁꯦ ꯊꯥꯗꯔꯨꯔꯦꯀꯣ ꯊꯥꯗꯔꯨꯔꯦ ꯏꯁꯥꯒꯤ ꯑꯄꯥꯝꯕꯁꯤꯗ ꯅꯤꯡꯇꯝꯅ ꯊꯥꯗꯔꯦ ꯃꯁꯤ ꯀꯥꯔꯦꯅ ꯈꯟꯕꯤꯕ꯭ꯔꯣ ꯑꯗꯨ ꯍꯣꯏ ꯑꯩꯒꯤꯗꯤ ꯑꯩ ꯑꯄꯥꯝꯕꯗꯣ ꯊꯥꯗꯖꯔꯦ ꯑꯗꯨ ꯃꯈꯥ ꯇꯥꯕ ꯔꯤꯖꯜꯇꯤ ꯈꯪꯗ꯭ꯔꯦ ꯌꯦꯡ ꯇꯥꯔꯦꯕ ꯌꯦꯡ ꯇꯥꯔꯦ ꯍꯥꯏꯗꯣꯛꯄꯗ ꯀꯩꯒꯨꯝꯕ ꯀꯥ ꯇꯥꯔꯒꯗꯤ ꯀꯔꯤ ꯇꯧꯍꯟꯅꯤꯡꯉꯤ ꯑꯗꯨꯗꯤ ꯌꯥꯝ ꯌꯥꯝꯃꯤꯅꯦ ꯇꯧꯍꯟꯅꯤꯡꯕꯁꯦ ꯑꯃꯅꯤꯗꯪ ꯍꯥꯏꯕꯤꯌꯨꯅꯦ ꯃꯔꯨꯑꯣꯏꯕ ꯈꯟꯒꯠꯂꯒ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯕ ꯄꯣꯏꯟꯠ ꯑꯍꯥꯟꯕ ꯇꯧꯍꯟꯅꯤꯡꯕꯁꯦ ꯌꯥꯝ ꯇ꯭ꯔꯥꯟꯁꯄꯔꯦꯟ ꯑꯣꯏꯕ ꯒꯕꯔꯟꯃꯦꯟ ꯑꯃ ꯑꯣꯏꯍꯟꯅꯤꯡꯉꯦ
ꯍꯥꯏꯕꯗꯤ ꯄ꯭ꯔꯖꯥꯅ ꯑꯦꯄ꯭ꯔꯣꯆ ꯇꯧꯕꯗ ꯈꯔ ꯂꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯕ ꯐꯣꯡꯗꯣꯛꯅꯤꯡꯕꯁꯤ ꯀꯤꯕ ꯑꯈꯪꯕ ꯂꯩꯇꯅ ꯐꯣꯡꯗꯣꯛꯆꯕ ꯉꯝꯕ ꯒꯕꯔꯟꯃꯦꯟ ꯑꯃ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯚꯣꯠꯁꯦ ꯀꯥꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒ ꯇꯤꯟꯅꯔꯤꯕ ꯂꯩꯔꯤꯕ ꯔꯤꯂꯦꯁꯟꯁꯦ ꯁꯨꯃꯥꯏꯅ ꯀꯥꯈ꯭ꯔꯕ ꯃꯇꯨꯡꯗꯁꯨꯀꯣ ꯑꯁꯤꯒꯨꯝꯕ ꯔꯤꯂꯦꯁꯟꯁꯦ ꯑꯗꯨꯝ ꯂꯩꯍꯟꯕ ꯄꯥꯝꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯍꯣꯏ ꯍꯧꯖꯤꯛ ꯏꯕꯨꯡ ꯎꯄꯥ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯃꯑꯣꯡ ꯑꯃꯗ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯚꯣꯠꯁꯦ ꯑꯩꯈꯣꯏ ꯈꯣꯝꯕ ꯂꯥꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯁꯦ ꯁꯨꯃꯥꯏꯅꯁꯨ ꯃꯇꯨꯡ ꯇꯥꯕꯗ ꯀꯥꯔꯕ ꯃꯇꯨꯡꯗꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕ ꯑꯗꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯀꯩꯅꯣꯁꯤꯡ ꯇꯧꯕꯁꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯀꯟꯗꯤꯁꯟꯗ ꯂꯩꯍꯟꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯒ ꯚꯣꯠ ꯃꯃꯥꯡꯗ ꯍꯨꯟꯅꯈꯤꯕ ꯃꯌꯥꯝꯁꯦ ꯑꯁꯦ ꯚꯣꯇꯔꯁꯤꯡꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯥꯖꯕ ꯄꯤꯕ ꯉꯝꯒꯅꯤ ꯈꯟꯕꯤꯒꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯗꯨ ꯀꯩꯝꯇ ꯑꯩꯉꯣꯟꯗ ꯂꯧꯖꯗꯦ ꯑꯩ ꯍꯥꯏꯕꯗꯤ ꯏꯃꯥꯟ ꯃꯥꯟꯅꯩ ꯑꯗꯨ ꯑꯩꯅ ꯈꯟꯗꯧꯕ ꯑꯩꯅ ꯂꯧꯗꯧꯕ ꯗꯤꯁꯤꯖꯟ ꯑꯃ ꯑꯩꯅ ꯂꯧꯖꯕꯅꯤ ꯃꯣꯏ ꯃꯁꯦꯟ ꯍꯨꯟꯅꯕ ꯑꯗꯨꯗꯤ ꯄꯥꯔꯇꯤꯁꯦ ꯑꯃꯗꯤ ꯑꯃꯨꯛ ꯆꯣꯡꯊꯣꯛꯏ ꯑꯃꯗꯤ ꯑꯃꯨꯛ ꯆꯣꯡꯁꯤꯜꯂꯤ ꯇꯧꯕ ꯃꯁꯦꯟ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯉꯁꯤ ꯑꯩꯅ ꯑꯃꯗ ꯂꯩꯔꯝꯃꯦ ꯑꯃꯗ ꯑꯃꯨꯛ ꯆꯣꯡꯊꯣꯛꯏ ꯑꯗꯣ ꯑꯃꯨꯛ ꯍꯨꯜꯂꯤ ꯂꯩꯔꯤꯉꯩꯗꯅ ꯑꯩꯒꯤ ꯄꯥꯔꯇꯤꯗ ꯑꯗꯨꯝ ꯑꯗꯨꯒꯤ ꯁꯞꯄꯣꯔꯠꯇ ꯉꯥꯡꯉꯦ ꯑꯗꯨꯅ ꯏꯃꯥꯟ ꯃꯥꯟꯅꯕ ꯄꯣꯠꯅꯦ ꯑꯗꯨꯗꯤ ꯑꯗꯨꯅ ꯀꯩꯁꯨ ꯑꯍꯣꯡꯕ ꯂꯩꯇꯦ ꯃꯣꯏ ꯍꯨꯟꯅꯔꯤꯁꯤꯡꯗꯨꯗꯤ ꯊꯣꯏꯗꯣꯛꯅ ꯑꯗꯨ ꯑꯩ ꯂꯧꯖꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯂꯧꯐꯝ ꯊꯣꯛꯄ ꯗꯤꯁꯤꯖꯟ ꯑꯃ ꯑꯗꯨꯝ ꯂꯧꯖꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ 14 ꯌꯥꯏꯁ꯭ꯀꯨꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟꯗꯅꯤ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯏꯇꯥ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯍꯥꯏꯕꯅꯤ ꯃꯁꯤꯒꯤ ꯃꯃꯤꯡꯁꯤ ꯑꯣꯜ ꯋꯤꯃꯦꯟ ꯄꯣꯂꯤꯡ ꯄꯔꯁꯣꯅꯦꯜ ꯃꯃꯤꯡ ꯑꯣꯜ ꯋꯤꯃꯦꯟ ꯄꯣꯂꯤꯡ ꯄꯔꯁꯣꯅꯦꯜꯁꯤꯅ ꯃꯃꯤꯡꯁꯤ ꯊꯣꯟꯕꯅꯤ ꯑꯗꯨꯒ ꯁꯤꯗ ꯍꯥꯡꯉꯤꯕ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯅꯝꯕꯔꯁꯤꯅ 14/16 ꯑꯃꯅ 14/33 ꯂꯤꯖꯥꯔꯠ ꯂꯥꯏꯕ꯭ꯔꯦꯔꯤ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯄꯨꯡꯗꯤ 4:00 ꯆꯠꯂꯦ ꯑꯗꯣ ꯃꯅꯨꯡꯗ ꯚꯣꯇꯔ ꯈꯔ ꯂꯩꯕ ꯑꯣꯏ ꯚꯣꯠ ꯊꯥꯗꯅꯒꯗꯕ ꯃꯥꯜꯂꯦ ꯃꯐꯝ ꯃꯅꯨꯡꯗ ꯆꯪꯉꯒ ꯚꯣꯇꯔꯁꯤꯡꯒꯤ ꯑꯣꯏꯕ ꯑꯃꯨꯛ ꯋꯥꯐꯝ ꯈꯔ ꯈꯪꯃꯤꯟꯅꯁꯤ ꯃꯤꯅꯤꯠ 10 ꯍꯦꯜꯂꯦ ꯍꯥꯟꯅ ꯆꯪꯈꯤꯕ ꯑꯣꯏꯕ꯭ꯔꯣ ꯇꯣꯀꯟ ꯄꯤꯔꯒ 4ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯆꯪꯕꯁꯤꯡ ꯇꯣꯀꯟ ꯄꯤꯔꯒ ꯂꯦꯞꯍꯟꯕꯅꯦꯕꯀꯣ ꯃꯈꯥ ꯇꯥꯕꯗꯤ ꯑꯝꯇ ꯆꯪꯍꯟꯈꯤꯗ꯭ꯔꯦꯕ ꯏꯁꯥꯒꯤ ꯀꯦꯟꯗꯤꯗꯦꯠꯁꯦ ꯂꯦꯞꯄꯝꯗꯧ ꯃꯥꯜꯂꯦ ꯊꯥꯗꯒꯗꯧꯕꯁꯦ ꯑꯁ ꯑꯗꯨꯗꯤ ꯂꯦꯞꯄꯒ ꯊꯣꯛꯂꯛꯑꯕꯅꯦ ꯂꯝꯕꯤꯗ ꯂꯦꯞꯄꯩꯔꯣ ꯅꯠꯇ꯭ꯔꯒ ꯌꯨꯝꯗꯩ ꯈꯜꯂ ꯊꯣꯛꯂꯛꯑꯕꯅꯦ ꯆꯞ ꯆꯥꯅ ꯄꯤꯔꯒꯦꯅ ꯊꯣꯛꯂꯛꯑꯕꯅꯦ ꯀꯦꯟꯗꯤꯗꯦꯠꯁꯤꯅ ꯃꯥꯏ ꯄꯥꯛꯑꯒꯗꯤ ꯏꯁꯥꯒꯤ ꯂꯩꯀꯥꯏꯒꯤ ꯅꯠꯇ꯭ꯔꯒ ꯂꯝꯗꯝꯁꯤꯒꯤ ꯀꯩꯀꯩ ꯇꯧꯍꯟꯅꯤꯡꯉꯤ ꯂꯝꯗꯝꯁꯤꯒꯤ ꯍꯧꯖꯤꯛ ꯆꯠꯅꯔꯤꯕ ꯀꯦꯞꯀꯤ ꯀꯩꯒꯤ ꯑꯗꯨꯒꯤ ꯑꯗꯥꯒꯤ ꯇꯧꯅꯔꯤ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇꯪ ꯁꯣꯂꯨꯁꯟ ꯄꯨꯔꯛꯑꯒ ꯑꯐꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯕꯗꯣ ꯑꯗꯨ ꯄꯥꯝꯃꯦ ꯁꯤꯂꯣꯅꯤ ꯄꯣꯠꯁꯦ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯗ ꯊꯥꯗꯕꯤꯒꯦꯅ ꯊꯣꯛꯄꯤꯔꯛꯄꯅꯣ ꯏꯁꯨꯗ ꯂꯩꯔꯤꯕ ꯏꯁꯨꯁꯤꯡꯁꯤꯗ ꯊꯥꯗꯗꯣꯏꯔꯥ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯗ ꯌꯦꯡꯉꯒ ꯊꯥꯗꯗꯣꯏꯔꯥ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯗ ꯌꯥꯎꯔꯤꯕ ꯀꯦꯟꯗꯤꯗꯦꯠꯇ ꯌꯦꯡꯉꯒ ꯊꯥꯗꯗꯣꯏꯔꯣ ꯏꯁꯨꯗ ꯌꯦꯡꯉ ꯊꯥꯗ ꯇꯥꯕꯅꯤ ꯀꯩꯅꯣ ꯊꯥꯗꯗꯣꯏꯅꯦ ꯀꯔꯝꯕ ꯏꯁꯨꯁꯦ ꯃꯔꯨꯑꯣꯏꯅ ꯈꯟꯒꯦ ꯀꯦꯞꯀꯤ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯌꯥꯝ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ILPꯒꯤ ꯑꯗꯒꯤ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡ ꯃꯌꯥꯝ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯁꯤꯒꯤ ꯌꯦꯡꯉ ꯇꯧꯕ ꯇꯥꯔꯦ ꯑꯩ ꯃꯤꯡ ꯖꯦꯅꯤꯇꯥ ꯑꯀꯣꯏꯖꯝ ꯚꯣꯠ ꯊꯥꯗꯕꯁꯦ ꯍꯟꯗꯛꯅ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯔꯥ ꯍꯟꯗꯛꯁꯦ ꯑꯅꯤꯔꯛ ꯁꯨꯗꯣꯏꯕ ꯑꯅꯤꯔꯛ ꯁꯨꯕꯅꯦ ꯂꯣꯛ ꯁꯚꯥꯒꯤ ꯑꯣꯏꯅ ꯑꯅꯤꯔꯛ ꯁꯨꯔꯤꯔꯥ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟꯁꯨ ꯊꯥꯗꯈ꯭ꯔꯕ꯭ꯔꯣ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟ ꯊꯥꯗꯈ꯭ꯔꯦ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯍꯟꯗꯛꯀꯤ ꯂꯣꯛ ꯁꯚꯥꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯕ ꯂꯣꯛ ꯁꯚꯥꯒꯤꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦ ꯚꯣꯇꯔꯁꯦ ꯅꯍꯥ ꯑꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯅꯍꯥ ꯚꯣꯇꯔ ꯑꯃ ꯑꯣꯏꯅ ꯂꯝꯗꯝꯁꯤꯒꯤ ꯂꯩꯔꯤꯕ ꯅꯍꯥꯁꯤꯡꯁꯤꯗ ꯚꯣꯠꯁꯦ ꯊꯥꯗꯕ ꯃꯇꯝꯗ ꯀꯔꯝꯕ ꯃꯑꯣꯡꯗ ꯚꯣꯠ ꯊꯥꯗꯕꯒꯤ ꯀꯩꯅꯣꯁꯦ ꯏꯂꯦꯛꯁꯟ ꯄ꯭ꯔꯣꯁꯦꯁꯁꯦ ꯏꯂꯦꯛꯇꯣꯔꯦꯜ ꯄ꯭ꯔꯣꯁꯦꯁꯁꯤꯗ ꯀꯃꯥꯏꯅ ꯊꯧꯗꯥꯡ ꯌꯥꯍꯟꯅꯤꯡꯉꯤ ꯅꯍꯥꯁꯤꯡꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯗꯤ ꯇꯨꯡꯒꯤ ꯖꯥꯇꯤꯅꯤꯅꯀꯣ ꯇꯨꯡꯒꯤ ꯖꯥꯇꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠ ꯇꯥꯏꯝ ꯃꯇꯝꯅꯦꯕ ꯁꯤꯅ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯑꯄꯥꯝꯕ ꯂꯩꯖꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯁꯤꯒꯤ ꯃꯤꯁꯤꯗ ꯑꯣꯏꯅ ꯊꯥꯗꯍꯟꯖꯅꯤꯡꯉꯤ ꯍꯧꯖꯤꯛ ꯏꯁꯥꯅ ꯄꯥꯏꯕꯤꯔꯤꯕ ꯇꯣꯀꯟꯁꯦ ꯑꯝꯇ ꯎꯠꯄꯤꯌꯨꯅꯦ ꯇꯣꯀꯟ ꯄꯤꯕꯁꯤꯡ ꯉꯁꯥꯏ ꯄꯨꯡ 4 ꯍꯦꯟꯕ 4ꯒꯤ ꯃꯃꯥꯡꯗ ꯆꯪꯕꯁꯤꯡꯁꯦ ꯇꯣꯀꯟ ꯄꯤꯔꯒ ꯂꯦꯞꯍꯜꯂꯦꯅ ꯍꯥꯏꯌꯦ 3:30ꯗꯒꯤ ꯂꯦꯞꯄꯛꯄꯅꯦꯕꯀꯣ ꯇꯣꯀꯟꯗꯤ ꯄꯤꯕ꯭ꯔꯥ ꯑꯗꯣ ꯑꯝꯇ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯁꯨ ꯃꯤ 10 ꯄꯥꯟꯕ ꯅꯠꯇꯦ ꯂꯣꯏꯅꯃꯛ ꯃꯤ 50 ꯆꯥꯝꯃꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯃꯤ ꯑꯃꯃꯝꯗ
ꯌꯦꯡꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯗ ꯑꯗꯨ ꯇꯣꯛꯈ꯭ꯔꯣ ꯃꯤ ꯌꯦꯡꯕꯩ ꯇꯣꯛꯈ꯭ꯔꯣꯕ ꯃꯦꯆꯤꯟ ꯌꯥꯗꯕꯩ ꯄꯨꯡ ꯑꯃꯒꯤꯗꯣ ꯑꯗꯨꯒꯤ ꯄꯨꯡ ꯑꯃꯒꯤ ꯃꯇꯝ ꯁꯥꯡꯗꯣꯛꯄꯤꯌꯣ ꯁꯤꯗ ꯅꯣꯏ ꯀꯩꯝ ꯇꯧꯕ ꯉꯝꯃꯣꯏ ꯄꯨꯡ 4 ꯍꯥꯏꯕꯁꯦ ꯊꯥꯏꯅꯗꯒꯤ ꯏꯂꯦꯛꯁꯟꯗꯒꯤ ꯆꯍꯤ ꯀꯌꯥꯗꯒꯤ ꯃꯦꯆꯤꯟ ꯌꯥꯗꯕꯒꯤ ꯄꯨꯡ ꯑꯃ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯨꯒꯤ ꯄꯨꯡꯈꯥꯏ ꯑꯃ ꯍꯥꯞꯄꯦ ꯃꯔꯤ ꯃꯈꯥꯏ ꯁꯤ ꯀꯩꯅꯣ ꯇꯧꯕ ꯄꯨꯡꯈꯥꯏ ꯑꯃ ꯍꯥꯞꯄꯤꯌꯣ ꯌꯥꯔꯦ ꯄꯨꯡ 5 ꯌꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯁꯦ ꯄꯥꯕꯨꯡ ꯉꯥꯛꯇꯪ ꯃꯅꯥꯏ ꯂꯩꯕꯤꯔꯣ ꯅꯣꯏꯒꯤ ꯑꯁꯣꯏꯕꯅꯦ ꯑꯩꯈꯣꯏꯒꯤ ꯚꯣꯇꯔꯒꯤ ꯑꯁꯣꯏꯕ ꯅꯠꯇꯦ ꯌꯥꯔꯦ ꯑꯁ꯭ꯋꯥꯏꯗ ꯉꯥꯛꯇꯪ ꯂꯩꯕꯤꯔꯣ ꯑꯗꯨꯒ ꯄꯥꯎ ꯐꯥꯎꯅꯅꯤ ꯍꯥꯏꯔ ꯂꯩꯕꯤꯔꯣ ꯑꯇꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯔꯣꯏꯁꯦ ꯁꯤꯗ ꯏꯔꯥꯡ ꯊꯣꯛꯍꯜꯂꯣꯏꯁꯦꯕ ꯁꯤꯗ ꯑꯗꯨꯗ ꯑꯃꯅ ꯑꯃꯒꯤ ꯑꯁꯣꯏꯕ ꯊꯤꯅꯔꯣꯏꯁꯦꯕ ꯑꯍꯤꯡ ꯇꯨꯝꯗꯒ ꯑꯩꯈꯣꯏ ꯁꯤꯗ ꯗ꯭ꯌꯨꯇꯤ ꯇꯧꯔꯤꯅꯦ ꯑꯗꯨꯗ ꯍꯪꯉꯦ ꯅꯣꯏꯁꯨ ꯋꯥꯔꯤꯅꯦ ꯑꯩꯈꯣꯏꯁꯨ ꯋꯥꯔꯤꯅꯦ ꯆꯞ ꯃꯥꯟꯅꯩꯕ ꯑꯗꯣ ꯁꯣꯏꯕꯗꯤ ꯅꯣꯏꯒꯤ ꯑꯁꯣꯏꯕꯅꯦꯀꯣ ꯑꯗꯨꯕꯨꯗꯤ ꯈꯪꯕꯤꯌꯨ ꯋꯥꯁꯦ ꯈꯟꯊꯔꯒ ꯉꯥꯡꯕꯤꯌꯣꯕ ꯈꯟꯊꯔꯒ ꯉꯥꯡꯕꯤꯌꯣꯕ ꯑꯩ ꯑꯣꯊꯣꯔꯤꯇꯤꯒ ꯋꯥꯔꯤ ꯁꯥꯟꯅꯖꯈꯤꯒꯦ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯌꯨꯀꯣ ꯋꯥ ꯂꯥꯡꯗꯕꯤꯗ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯃꯤꯅꯤꯠ 2 ꯈꯤꯇꯪ ꯄꯤꯕꯤꯌꯣ ꯀꯅꯥꯗ ꯆꯪꯉꯒ ꯑꯋꯣꯠꯄ ꯁꯥ ꯄꯉꯥꯡ ꯉꯥꯡꯍꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯃꯤꯅ ꯆꯠꯂꯣ ꯂꯣꯏꯅ ꯈꯨꯜꯂꯒ ꯂꯩꯌꯣ ꯑꯗꯨꯒ ꯁꯤꯗ ꯐꯝꯃꯤꯕꯁꯤꯡꯁꯤꯁꯨ ꯅꯨꯄꯤ ꯑꯅꯤ ꯂꯥꯛꯄꯤꯔꯣ ꯑꯅꯤꯔꯛ BLO ꯑꯗꯨꯗ ꯗꯔꯀꯥꯔ ꯂꯩꯕ ꯃꯤꯗꯤꯌꯥ ꯄꯔꯁꯟ ꯅꯠꯇꯕꯁꯤꯡ ꯊꯣꯛꯄꯤꯔꯣ ꯄ꯭ꯂꯤꯖ ꯑꯩꯈꯣꯏ ꯀꯟꯇ꯭ꯔꯣꯜ ꯉꯝꯗ꯭ꯔꯦꯕ ꯆꯪꯕꯤꯔꯣ ꯏꯇꯥ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯑꯅ ꯋꯥꯡꯈꯩꯒꯤ 14/16 ꯒꯤꯗ ꯂꯩꯔꯤꯁꯦ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯝꯂꯞꯄ ꯅꯨꯄꯤ ꯄꯣꯂꯤꯡ ꯄꯔꯁꯅꯦꯜ ꯉꯥꯛꯇꯅꯁꯨ ꯗ꯭ꯌꯨꯇꯤ ꯇꯧꯕꯅꯦ ꯁꯤ ꯃꯇꯥꯡ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯏꯇꯥ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯑꯗꯨꯒ ꯑꯁꯤꯒꯤ ꯄꯣꯂꯤꯡ ꯅꯝꯕꯔꯅ 14/16 ꯑꯗꯨꯒ ꯑꯁꯤꯒꯤ ꯂꯤꯖꯥꯔꯠ ꯀ꯭ꯂꯕ ꯀꯣ ꯂꯤꯖꯥꯔꯠ ꯂꯥꯏꯕ꯭ꯔꯦꯔꯤ ꯋꯥꯡꯈꯩ ꯃꯩꯍꯧꯕꯝ ꯂꯝꯄꯥꯛꯇ ꯂꯩꯕꯁꯤ ꯑꯩꯈꯣꯏ ꯄꯣꯂꯤꯡ ꯄꯔꯁꯅꯦꯜꯁꯤꯡ ꯅꯨꯄꯤ ꯉꯥꯛꯇꯅꯦ ꯄ꯭ꯔꯤꯁꯥꯏꯗꯤꯡ ꯑꯣꯐꯤꯁꯥꯔ ꯊꯥꯔꯒ ꯃꯈꯣꯏ 5ꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯩꯖꯕꯁꯤ ꯑꯩ ꯏꯁꯥ ꯀꯃꯥꯟꯗꯔ ꯊꯥꯔꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯄꯤ 9ꯅꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯉꯥꯛꯇ ꯑꯣꯏꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯤꯗ ꯃꯣꯗꯦꯜ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯑꯣꯏꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯉꯁꯤ ꯇ꯭ꯔꯥꯌꯦꯜꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯒꯃꯦꯟꯅ ꯑꯅꯧꯕ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯗ ꯁꯛꯁꯦꯁꯐꯨꯜꯂꯤ ꯑꯗꯨꯝ ꯆꯠꯊꯔꯤ ꯁ꯭ꯃꯨꯠꯂꯤ ꯑꯗꯨꯕꯨ ꯃꯔꯛꯇ ꯑꯩꯅ ꯈꯖꯤꯛꯇꯪ ꯀꯣ ꯇꯥꯟꯖꯥꯁꯦ ꯂꯧꯖꯔꯒ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ ꯅꯨꯄꯤ ꯑꯩꯈꯣꯏꯁꯨ ꯅꯨꯄꯥꯗꯒꯤ ꯀꯩꯁꯨ ꯇꯥꯗꯅ ꯗ꯭ꯌꯨꯇꯤꯗꯅꯤ ꯈꯪꯗꯦ ꯑꯦꯅꯤꯗ ꯑꯩꯈꯣꯏ ꯇꯧꯕ ꯉꯝꯃꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯦ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯈꯨꯜꯂꯤꯡꯕ ꯁꯣꯁꯥꯏꯇꯤ ꯑꯃ ꯑꯣꯏꯔꯝꯕꯁꯦ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯊꯕꯛꯇ ꯁꯤꯡꯊꯥꯗꯕꯒꯤ ꯃꯑꯣꯡꯗ ꯈꯤꯇꯪ ꯁꯤꯁꯇꯦꯝꯅ ꯈꯤꯇꯪ ꯕꯦꯔꯥ ꯂꯩꯔꯒꯁꯨ ꯃꯣꯏꯁꯦ ꯊꯦꯡꯉꯤꯅꯦ ꯋꯥꯔꯤꯅꯦ ꯑꯁꯣꯏꯕ ꯐꯣꯜꯁ ꯑꯗꯨꯝ ꯊꯤꯕꯒꯤ ꯇꯥꯏꯞꯇ ꯇꯧꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯉꯁꯤꯒꯤ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟꯁꯤꯗ ꯍꯥꯏꯐꯦꯠ ꯎꯖꯕ ꯐꯪꯖꯩ ꯁꯤꯃꯛꯇꯤ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯂꯥꯏꯕꯛ ꯊꯤꯕꯅꯦ ꯍꯥꯏꯅ ꯂꯧꯖꯩꯀꯣ ꯑꯗꯨ ꯋꯤꯃꯦꯟ ꯑꯦꯝꯄꯥꯋꯔꯃꯦꯟ ꯅꯠꯇ꯭ꯔꯒ ꯐꯦꯃꯤꯅꯤꯖꯝ ꯑꯩꯈꯣꯏ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯁꯤꯗ ꯅꯨꯄꯤꯗ ꯈꯤꯇꯪ ꯍꯟꯊꯅ ꯌꯦꯡꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯖꯩꯕ ꯁꯤꯃꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯒ ꯃꯁꯤ ꯃꯇꯨꯡ ꯇꯧꯕꯤꯗꯅꯕ ꯑꯩ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯁꯤꯒꯤ ꯏꯇꯥ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟꯁꯦ ꯍꯟꯗꯛꯀꯤ ꯁꯤꯖꯟ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯔꯥ ꯁꯤꯗ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯃꯣꯗꯦꯜ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯑꯣꯏꯅ ꯊꯝꯃꯤꯁꯦ ꯑꯩꯅ ꯈꯪꯖꯕ ꯅꯣꯂꯦꯖ ꯐꯥꯎꯗꯗꯤ ꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕꯅꯦꯅ ꯈꯟꯖꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯥꯡꯗ ꯚꯣꯇꯔ ꯈꯔꯗꯤ ꯂꯩꯔꯤ ꯃꯣꯏꯁꯤ ꯄꯨꯡ 4ꯒꯤ ꯃꯃꯥꯡꯗ ꯆꯪꯉꯛꯄꯅꯦꯅ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯖꯕ ꯃꯇꯝꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯏꯀꯣ ꯇꯣꯀꯟ ꯑꯃꯃꯝꯁꯨ ꯄꯥꯏꯕ ꯃꯥꯜꯂꯦ ꯑꯗꯨ ꯃꯣꯏꯁꯦ ꯂꯣꯏꯗ꯭ꯔꯤꯐꯥꯎꯗꯤ ꯑꯗꯨꯝ ꯊꯥꯗꯍꯜꯂꯒ ꯑꯗꯨꯒꯤ 4ꯒꯤ ꯃꯇꯨꯡꯗ ꯆꯪꯉꯛꯄꯗꯤ ꯆꯪꯍꯟꯗ꯭ꯔꯦꯅꯁꯨ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯗꯨ ꯃꯣꯏ ꯈꯤꯇꯪ ꯊꯦꯡꯊꯕꯁꯦ ꯀꯩ ꯂꯩꯒꯦ ꯃꯔꯝꯁꯦ ꯈꯤꯇꯪ ꯊꯦꯡꯊꯕꯒꯤ ꯃꯔꯝꯁꯤ ꯑꯩꯈꯣꯏ ꯉꯁꯥꯏ ꯃꯣꯛ ꯄꯣꯂꯤꯡ ꯇꯧꯕꯗ ꯁꯤꯁꯇꯦꯝ ꯈꯤꯇꯪ ꯕꯦꯔꯥ ꯂꯩꯈꯤꯕ ꯑꯗꯨꯅ ꯈꯤꯇꯪ ꯊꯦꯡꯊꯅ ꯑꯩꯈꯣꯏ ꯄꯣꯜ ꯇꯧꯕ ꯍꯧꯈꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯁꯨ ꯌꯥꯖꯩ ꯑꯗꯨꯒ ꯔꯨꯜꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯏꯂꯦꯛꯁꯟꯒꯤ ECIꯒꯤ ꯔꯨꯜꯁ ꯃꯇꯨꯡ ꯏꯟꯅ 4 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯣꯜ ꯇꯧꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯥꯐꯇꯔ 4 ꯐꯥꯎꯕ ꯍꯧꯖꯤꯛ ꯄꯣꯜ ꯇꯧꯔꯤꯁꯦ ꯉꯁꯥꯏ ꯊꯦꯡꯊꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ 4 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯀꯦꯝꯄꯁꯇ ꯂꯩꯈꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯇꯣꯀꯟ ꯑꯃꯃꯝ ꯌꯦꯜꯂꯒ ꯄꯣꯜ ꯂꯣꯏꯅ ꯇꯧꯍꯟꯕꯒꯤ ꯚꯣꯠ ꯊꯥꯗꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯄꯤꯖꯕꯅꯤ ꯃꯤꯁꯦ 100 ꯂꯩꯔꯒꯁꯨ 200 ꯂꯩꯔꯒꯁꯨ ꯉꯁꯥꯏꯒꯤ ꯄꯨꯡ 4ꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯉꯒꯗꯤ ꯑꯗꯨꯝ ꯌꯥꯕ꯭ꯔꯣ ꯂꯣꯏꯅꯃꯛ ꯌꯥꯏ ꯂꯣꯏꯅꯃꯛ ꯌꯥꯏꯌꯦ ꯃꯣꯏꯁꯤ ꯂꯣꯏꯗ꯭ꯔꯤꯐꯥꯎꯗꯤ ꯑꯗꯨꯝ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨꯝ ꯂꯩꯒꯗꯣꯏꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯊꯦꯡꯛ ꯌꯨ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯊꯣꯏꯕꯤ ꯂꯩꯐꯝꯁꯦ ꯂꯩꯀꯥꯏꯁꯤꯃꯛꯇꯤ ꯑꯗꯨꯝ ꯑꯣꯏꯗꯣꯏꯔꯥ ꯃꯥꯅꯦ ꯂꯩꯀꯥꯏꯁꯤꯗ ꯉꯁꯤ ꯕꯣꯠ ꯊꯥꯗꯈꯤꯕꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯎꯊꯣꯛꯆꯕꯗꯣ ꯃꯗꯨ ꯎꯠꯄ ꯑꯣꯏꯅ ꯏꯁꯥꯗ ꯕꯣꯠ ꯊꯥꯗꯈ꯭ꯔꯦ ꯍꯥꯏꯕꯗꯨꯒꯤ ꯀꯦꯃꯦꯔꯥꯗ ꯑꯝꯇ ꯎꯠꯄꯤꯌꯨꯅꯦ